ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯄ꯭ꯔꯤꯌꯥ ꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯀꯦꯕ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯜ ꯁꯥꯟꯇꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯨꯡꯒꯤ ꯌꯨꯝꯌꯥꯏꯗꯨꯗ ꯉꯁꯥꯏꯗꯒꯤ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎ ꯀꯌꯥ ꯊꯥꯗꯗꯨꯅ ꯄꯣꯔꯣꯛ ꯁꯣꯜꯂꯤꯕ ꯃꯃꯥ ꯏꯕꯦꯝꯃꯗꯨꯗ "ꯏꯃꯥ, ꯏꯃꯥ, ꯑꯩꯈꯣꯏ ꯄꯥꯕꯅ ꯅꯨꯄꯤ ꯑꯃꯒ ꯑꯩꯈꯣꯏ ꯀꯥꯗ ꯂꯩꯍꯧꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯀꯥꯏꯗꯒꯤ ꯅꯨꯄꯤꯅꯣ ꯁꯤꯕꯣ? ꯃꯁꯛꯁꯤ ꯎꯕꯗ ꯑꯩꯗꯤ ꯌꯥꯝ ꯀꯤꯖꯩꯌꯦ꯫ ꯃꯃꯥꯏꯁꯨ ꯏꯁꯥꯡ ꯍꯦꯛ ꯁꯥꯡꯉꯤ, ꯑꯗꯨꯒ ꯃꯁꯝꯁꯤꯅ ꯉꯥꯡꯁꯨ ꯉꯥꯡꯉꯤ꯫ ꯏꯃꯥ, ꯑꯁꯤ ꯑꯃꯇ ꯇꯥꯟꯊꯣꯛꯑꯣ. ꯑꯩ ꯆꯪꯕꯗ ꯅꯨꯄꯤꯁꯤꯅ ꯈꯨꯖꯤꯟꯅ ꯁꯤꯛꯑꯒꯁꯨ ꯇꯥꯟꯊꯣꯔꯛꯏꯅꯦ ꯉꯁꯥꯏ ꯃꯥꯅ ꯑꯩꯉꯣꯟꯗ. ꯑꯁꯤ ꯑꯃꯇ ꯇꯥꯟꯊꯣꯛꯑꯣꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨꯗꯤ ꯈꯨꯖꯤꯟꯅ ꯁꯤꯛꯂꯤ ꯍꯥꯏꯗꯨꯅ ꯃꯄꯥꯝꯕꯣꯝ ꯑꯗꯨ ꯅꯥꯟꯗꯨꯅ ꯋꯥ ꯑꯃꯨꯛ ꯀꯞꯂꯤ꯫ "ꯆꯥꯈ꯭ꯔꯦꯗꯀꯣ, ꯑꯩ ꯆꯥꯈ꯭ꯔꯦꯗꯀꯣ. ꯑꯁꯨꯛ ꯆꯥꯛꯂꯤꯉꯩꯁꯤꯗ ꯀꯔꯤ ꯏꯆꯥꯗꯒ ꯃꯁꯤꯒꯤ ꯇꯧ ꯉꯝꯕꯤ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯕꯤꯁꯤꯅ ꯈꯨꯖꯤꯟꯅ ꯁꯤꯛꯂꯛꯏꯕ. ꯈꯪꯉꯤꯗꯅ ꯃꯥ, ꯈꯪꯉꯤꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯥꯒꯤ ꯊꯣꯡꯖꯦꯜꯗꯨꯗꯒꯤ ꯂꯥꯎꯏ꯫ "ꯇꯧꯉꯝꯕꯤ, ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯕꯤ, ꯅꯪꯅ ꯉꯝꯃꯤꯕꯨ ꯃꯤꯒꯤ ꯀꯥꯗ ꯂꯩꯔꯒ ꯃꯤꯒꯤ ꯐꯃꯨꯡꯗꯨꯗ ꯐꯝꯃꯒ ꯑꯩꯒꯤ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕ ꯏꯆꯥ ꯃꯩꯈꯦꯠ ꯃꯔꯨꯁꯤꯗ ꯈꯨꯖꯤꯜꯅꯒ ꯗꯥꯛꯐꯝ ꯗꯥꯛꯀꯩ ꯁꯤꯛꯇꯠꯇꯅ ꯂꯥꯛꯑꯣ ꯅꯪ, ꯂꯥꯛꯑꯣ. ꯉꯝꯃꯗꯤ ꯅꯪ ꯑꯩꯒ ꯂꯝꯕꯥ ꯇꯧꯁꯤꯜꯂꯣ. ꯑꯗꯨꯋꯥꯏꯗ ꯅꯨꯄꯥ ꯃꯅꯥꯛꯇ ꯁꯨꯔꯨ ꯅꯩꯁꯤꯜꯂꯒ ꯂꯩꯅꯨ. ꯅꯨꯄꯥ ꯐꯥꯕꯤ ꯑꯣꯛꯇꯕꯤ. ꯍꯦꯔꯥ, ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯍꯥꯏꯕꯤꯌꯨ. ꯏꯆꯦꯕꯨ ꯀꯌꯥꯝ ꯐꯕ ꯃꯤꯅꯣ? ꯅꯪꯒꯤ ꯅꯨꯄꯥꯁꯤꯅ ꯁꯛꯊꯤꯕꯤ ꯅꯪ ꯄꯥꯝꯗ꯭ꯔꯦ. ꯐꯖꯕꯤ ꯑꯩ ꯄꯥꯝꯃꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯆꯦꯜꯂꯛꯂꯤꯕꯁꯤ ꯎꯕꯤꯗ꯭ꯔꯕ꯭ꯔꯣ? ꯅꯃꯥꯏꯗꯨ ꯏꯀꯥꯏꯒꯤꯗꯦ ꯍꯥꯏꯗ꯭ꯔꯒ ꯑꯩꯕꯨ ꯑꯣꯛꯇꯕꯤ ꯀꯥꯏꯅꯒ ꯅꯆꯤꯟꯗꯣ ꯇꯣꯛꯁꯨ ꯇꯧꯔꯒ ꯁꯨꯗꯠꯄ ꯉꯝꯕ ꯕꯤꯃꯣꯂꯥꯅꯤ ꯑꯩ, ꯀꯥꯎꯒꯅꯨ. ꯑꯗꯨꯒꯅꯦ, ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯇꯦꯛ ꯂꯥꯎꯔꯤꯕꯅꯤ, ꯈꯪꯉꯕ? ꯅꯪꯒꯨꯝꯕꯅ ꯑꯣꯛꯇꯕꯤ ꯀꯥꯏꯅꯒ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯍꯦꯛꯇ ꯍꯥꯏꯕ ꯅꯠꯇꯤꯛꯂꯣ. ꯆꯠꯊꯣꯛ ꯑꯁ꯭ꯋꯥꯏꯗ. ꯍꯨꯏ ꯁꯥꯖꯦꯟꯕꯤ ꯃꯥꯟꯕ ꯅꯁꯛꯇꯣ ꯑꯝꯇ ꯎꯍꯜꯂꯛꯀꯅꯨ. ꯑꯩ ꯄꯣꯊꯥꯒꯦ. ꯆꯠꯈ꯭ꯔꯣ." ꯀꯦꯕꯗꯕꯨ ꯑꯣꯟꯁꯤꯟꯗꯨꯅ, "ꯅꯨꯄꯥ, ꯅꯪꯒꯤ ꯅꯨꯄꯤ ꯆꯔꯤ ꯇꯠꯄꯤꯁꯦ ꯑꯝꯇ ꯇꯥꯟꯊꯣꯛꯑꯣ. ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯒꯦ. ꯁ꯭ꯋꯥꯏꯗ ꯌꯥꯎ ꯑꯝꯇ ꯈꯣꯡꯍꯜꯂꯛꯀꯅꯨ. ꯑꯩ ꯀꯣꯛꯁꯤ ꯆꯤꯛꯄꯅ ꯀꯩꯅꯣꯝ ꯇꯧꯔꯦꯕ. ꯉꯁꯥꯏꯗꯒꯤ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯆꯦꯜꯂꯤꯅꯤꯗꯣ ꯍꯥꯏꯗꯅ ꯂꯥꯛꯄꯒꯤ. ꯑꯁ, ꯀꯣꯛꯁꯤꯗꯣ ꯑꯝꯇ ꯇꯞ ꯍꯥꯏꯔꯛꯎꯁꯦ. ꯄꯣꯊꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦꯕ." ꯁꯥꯟꯇꯤꯅ, "ꯃꯁꯤ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦ ꯃꯁꯦ. ꯑꯗꯨꯗꯤ ꯅꯪ ꯉꯁꯤ ꯍꯨꯏ ꯆꯥꯖꯦꯟꯕꯤ ꯃꯥꯟꯕꯤ ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ ꯉꯁꯤꯗꯤ ꯅꯪ." ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯕꯤꯃꯣꯂꯥꯒꯤ ꯃꯁꯝꯗꯣ ꯐꯣꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ "ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯕꯤ ꯂꯩꯁꯥꯕꯤꯅꯤꯗꯤ ꯍꯥꯏꯔꯒ ꯑꯁꯨꯛ ꯇꯧ ꯉꯝꯕ ꯅꯪꯕꯨ ꯀꯔꯝꯕ ꯂꯩꯁꯥꯕꯤꯅꯣ? ꯃꯤꯒꯤ ꯃꯀꯥꯗ ꯌꯦꯠꯂꯅꯤꯗꯣ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯅꯪꯕꯨ ꯅꯨꯄꯥꯒ ꯑꯝꯇ ꯐꯪꯖꯗ꯭ꯔꯕ꯭ꯔꯣ? ꯅꯪ ꯏꯈꯨꯠꯁꯤ ꯄꯦꯟ ꯑꯝꯇ ꯊꯥꯖꯤꯟꯒꯦꯗ ꯃꯁꯦ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪ? ꯑꯌꯣ, ꯃꯁꯤꯔꯦ ꯍꯤꯡꯆꯥꯕꯤ. ꯅꯨꯄꯥ, ꯅꯪꯒꯤ ꯅꯨꯄꯤ ꯁꯦꯛꯄꯤ ꯃꯥꯟꯕꯤꯁꯦ ꯑꯝꯇ ꯈꯥꯝꯗꯣꯛꯑꯣ. ꯃꯥꯅ ꯑꯩ ꯐꯨꯔꯒ ꯅꯪꯅ ꯁꯨꯝ ꯌꯦꯡ ꯂꯩꯗꯨ ꯀꯩꯒꯤꯅꯣ? ꯅꯪꯕꯨ ꯃꯥꯅ ꯄꯥꯏꯁꯤꯜꯂꯛꯄꯒ ꯑꯝꯇ ꯎꯍꯧꯗ꯭ꯔꯕ ꯍꯥꯏꯕꯅꯦꯃꯤ. ꯑꯌꯣ, ꯃꯁꯤꯔꯦ ꯁꯝꯒ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ. ꯑꯗꯨꯗꯤ ꯅꯪꯁꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯉꯣ. ꯑꯩꯒꯤ ꯈꯨꯖꯤꯟ ꯑꯆꯧꯕꯁꯤꯅ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯕ ꯅꯃꯥꯏꯗꯣ ꯈꯣꯠꯇꯠꯀꯦ. ꯅꯨꯡꯉꯥꯏꯕ꯭ꯔꯥ? ꯅꯪꯒꯨꯝꯕꯅ ꯕꯤꯃꯣꯂꯥ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯖꯤꯟꯕꯗꯤ ꯅꯠꯇꯦ. ꯑꯗꯨꯗꯤ ꯅꯈꯨ ꯈꯨꯖꯤꯟ ꯑꯁꯥꯡꯕꯁꯦ ꯃꯤ ꯈꯣꯠꯂꯤꯕꯁꯦ ꯊꯨꯗꯤ ꯌꯦꯠꯄ ꯇꯥꯔꯦ. ꯅꯪ ꯈꯪꯕ꯭ꯔꯥ? ꯂꯟꯀꯛ ꯍꯧꯔꯤꯕ ꯆꯨꯖꯥꯛ ꯃꯁꯝ ꯃꯥꯟꯕ ꯅꯁꯝꯁꯤꯁꯨ ꯑꯩꯒꯤ ꯀꯟ ꯂꯥꯎꯔꯕ ꯈꯨꯠꯁꯤꯅꯅꯦ ꯄꯨꯂꯞ ꯆꯨꯞꯄ ꯄꯥꯏꯁꯤꯜꯂꯒ ꯂꯧꯍꯣꯟ ꯐꯣꯏꯗꯠꯄꯗꯧꯅ ꯍꯥꯏꯗꯠꯄ ꯇꯥꯔꯦ. ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯪ? ꯈꯪꯕ꯭ꯔꯥ ꯅꯪ? ꯑꯁ, ꯀꯝꯗꯧꯏ? ꯄꯦꯜꯂꯦ. ꯏꯈꯨꯠꯁꯤ ꯄꯦꯟꯈꯩ ꯐꯨꯕꯁꯤꯗꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯥꯗꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯊꯣꯡꯖꯤꯜꯗ ꯃꯈꯣꯏꯒꯤ ꯀꯨꯝꯍꯩ ꯌꯦꯡꯂꯝꯕ ꯃꯆꯥꯕꯨ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ "ꯑꯌꯣ, ꯑꯩ ꯁꯤꯔꯦ. ꯑꯩꯒꯤ ꯐꯖꯈ꯭ꯔꯕ ꯈꯨꯖꯤꯟ ꯉꯥꯡꯕꯁꯤꯁꯨ ꯂꯣꯏ ꯐꯛꯇꯠꯂꯝꯃꯤ ꯍꯥꯏꯕ. ꯑꯩꯅꯗꯤ ꯁꯣꯝꯗ ꯆꯦꯟꯗꯧꯔꯕꯅꯤ ꯏꯁꯥꯗꯅ ꯃꯤꯉꯣꯟꯗꯒꯤ ꯍꯨꯔꯥꯜꯂꯒ ꯈꯨꯖꯤꯟꯁꯦ ꯅꯞꯄꯛꯏꯅꯦꯕ." ꯀꯦꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟ, "ꯅꯨꯄꯥ, ꯅꯪꯁꯨꯅꯤ. ꯅꯪꯒꯤ ꯅꯨꯄꯤ ꯑꯍꯜꯁꯤꯅ ꯑꯩ ꯐꯨꯔꯒ ꯅꯪꯅ ꯀꯩꯁꯨ ꯇꯧꯗꯅ ꯂꯦꯞꯄꯒ ꯌꯦꯡ ꯂꯩꯔꯤꯗꯨ ꯀꯩꯒꯤꯅꯣ? ꯅꯪꯒꯤ ꯅꯨꯄꯤꯁꯤ ꯐꯨꯊꯧ ꯌꯥꯗ꯭ꯔꯕ? ꯑꯩꯗꯤꯅꯦ, ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯍꯥꯏꯁꯤꯅꯤ. ꯅꯪ ꯃꯁꯤ ꯄꯨꯝꯕ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ. ꯑꯩꯅꯗꯤ ꯅꯪ ꯅꯨꯡꯁꯤꯕꯒꯤ ꯅꯆꯥ ꯂꯩꯔꯦ ꯈꯪꯂꯐꯥꯎ ꯅꯪꯒꯤ ꯅꯇꯨꯡ ꯏꯟꯕꯤꯗꯅ ꯅꯪꯉꯣꯟꯗ ꯆꯦꯜꯂꯛꯑꯒ ꯅꯪꯅ ꯑꯩꯒꯤ ꯃꯤꯆꯪ ꯀꯩꯁꯨ ꯆꯪꯕꯤꯗꯕ ꯑꯩ ꯏꯄꯥꯝ ꯆꯠꯆꯈꯤꯅꯤ." "ꯉꯥꯏꯈꯣꯗ ꯅꯪꯁꯨ. ꯅꯄꯥꯝ ꯆꯠꯀꯦꯗꯨꯗꯤ ꯈꯤꯇꯪ ꯊꯨꯃꯟꯗ꯭ꯔꯣ? ꯉꯁꯤꯗ ꯆꯦꯜꯂꯛꯄꯗ ꯉꯥꯏꯔꯤ. ꯑꯗꯨꯒ ꯅꯄꯥꯝ ꯆꯠꯈ꯭ꯔꯒꯦ ꯁꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ. ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯁꯤꯡ ꯈꯔ ꯀꯩꯅꯣꯝ ꯇꯧꯕꯅꯤ. ꯃꯁꯥꯁꯦ ꯆꯩꯔꯣꯡ ꯃꯥꯟꯕꯒꯤ ꯍꯧꯅꯕꯤ ꯃꯥꯅ ꯑꯃꯨꯛ ꯊꯥꯔꯛꯄꯁꯦ ꯌꯥꯝ ꯅꯥꯕꯅꯤ. ꯑꯗꯨꯅ ꯑꯩꯁꯨ ꯈꯥꯝꯗꯣꯛꯀꯦ ꯇꯧꯔꯒ ꯈꯥꯝꯐꯝ ꯑꯃ ꯏꯆꯥ ꯆꯥꯗꯅ ꯈꯥꯝꯍꯧꯗ꯭ꯔꯦ. ꯅꯪ ꯁꯥꯎꯔꯅꯨꯁꯦ. ꯃꯊꯪꯗꯤ ꯈꯠꯅꯕ ꯈꯨꯗꯤꯡ ꯅꯪꯒꯤ ꯃꯤꯆꯪꯗꯅꯦ ꯑꯩꯅ ꯆꯪꯗꯣꯏꯁꯦ." "ꯑꯁꯦꯡꯕ ꯍꯦꯛ
ꯆꯪꯗꯕꯗ ꯑꯩꯗꯤ ꯀꯩꯗꯧꯒꯦꯉꯣ ꯏꯄꯥꯝꯅ ꯊꯣꯛ ꯍꯦꯛꯇ ꯆꯠꯈꯤꯗꯧꯅꯤ ꯅꯪ ꯑꯩꯒꯤ ꯃꯒꯨꯜ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯑꯩꯒꯤ ꯅꯨꯄꯥ ꯋꯥꯠꯄ ꯅꯠꯇꯦ ꯅꯪꯗꯕꯨ ꯑꯩꯅ ꯁꯨꯝ ꯅꯨꯡꯉꯥꯏꯇꯗꯅ ꯑꯩꯅ ꯍꯥꯏꯕ ꯌꯥꯅꯤ ꯑꯩꯒꯤ ꯈꯨꯠꯁꯥ ꯇꯔꯥꯁꯤꯗ ꯎꯔꯨꯔꯨ ꯎꯪꯕ ꯌꯥꯅꯤ ꯈꯪꯕꯒꯤ ꯅꯔꯜꯁꯨ ꯋꯥꯠꯇꯅ ꯂꯩ ꯈꯪꯕꯒꯤ ꯑꯗꯨ ꯅꯇꯨꯡ ꯏꯟꯕꯤꯔꯛꯄꯩ ꯋꯥꯅꯤ ꯍꯣꯏꯁꯦ ꯑꯩ ꯂꯣꯏꯅ ꯈꯪꯉꯤꯁꯦ ꯅꯪꯒꯤ ꯈꯨꯠꯁꯥ ꯇꯔꯥꯗꯗ ꯅꯠꯇꯦ ꯅꯪꯒꯤ ꯈꯣꯡꯕꯤꯗ ꯐꯧ ꯇꯣꯡꯖꯒꯦ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯒꯅꯦ ꯅꯪꯒꯤ ꯅꯨꯄꯥꯒꯤ ꯋꯥꯗꯣ ꯑꯗꯨ ꯄꯜꯂꯛꯀ ꯑꯩ ꯊꯥꯖꯤꯟ ꯆꯧꯒꯠ ꯅꯪꯒꯤ ꯄꯣꯠꯐꯝꯗ ꯂꯥꯛꯄ ꯈꯖꯤꯡ ꯃꯥꯟꯕ ꯉꯥꯀ꯭ꯔꯤꯆꯧ ꯃꯥꯟꯕꯁꯤꯡꯗꯣ ꯃꯤꯠꯇ ꯐꯟꯐꯟ ꯆꯣꯡꯊꯔꯦ ꯑꯩ ꯏ ꯍꯥꯏꯒꯠꯀꯦ ꯇꯧꯏ ꯍꯣ ꯌꯥꯔꯦ ꯑꯩ ꯅꯣꯏ ꯅꯇꯨꯁꯤꯅ ꯄꯨꯊꯔꯝꯕꯒꯤ ꯀꯣꯛꯀꯁꯦ ꯆꯤꯛꯄꯗ ꯀꯩꯅꯣꯝ ꯇꯧꯔꯦ ꯆꯥꯛ ꯊꯣꯡꯗꯣꯛꯎ ꯂꯥꯛꯑꯣ ꯅꯥꯔꯁꯨ ꯆꯩꯅꯥ ꯃꯔꯛꯇ ꯆꯥꯛ ꯂꯥꯝꯕꯅ ꯀꯩꯅꯣꯝ ꯇꯧꯔꯦ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯏ ꯊꯣꯛꯄ ꯑꯝꯇ ꯊꯣꯡꯉꯨ ꯑꯩ ꯈꯔ ꯌꯣꯠꯁꯤꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯣ ꯅꯪꯅ ꯆꯥꯕ ꯌꯥꯅꯅꯕ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯍꯜꯅ ꯂꯣꯏꯖꯕ ꯉꯥꯅꯨ ꯈꯔ ꯂꯩꯕꯅꯤ ꯑꯗꯣ ꯑꯝꯇ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯍꯦꯛꯇ ꯁꯠꯂꯒ ꯋꯥꯄꯟ ꯃꯈꯣꯡꯗꯨ ꯄꯨꯁꯤꯜꯂꯒ ꯁꯦꯝꯂꯛꯂꯨꯈꯤꯒꯦ ꯑꯗꯨꯒ ꯊꯣꯡꯕ ꯂꯣꯏꯔꯒ ꯍꯥꯏꯔꯒꯦ ꯄꯣꯊꯥꯔꯝꯃꯣ ꯀꯨꯏꯔꯣꯏ ꯁꯠ ꯍꯦꯛꯇ ꯂꯣꯏꯁꯤꯜꯂꯒꯦ ꯌꯦꯔꯥ ꯆꯥꯒꯤ ꯋꯥꯕ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤ ꯀꯦꯕꯒꯤ ꯅꯨꯄꯤ ꯑꯅꯤꯗꯨꯗꯤ ꯎꯅꯕ ꯌꯥꯗꯦ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯗꯨꯅ ꯎꯅꯕ ꯈꯨꯗꯤꯡ ꯁꯤꯛꯅꯗꯣꯏꯒꯤꯗ ꯍꯣꯠꯅꯖꯕꯅꯤ ꯊꯕꯛ ꯇꯧꯕꯁꯨ ꯃꯥꯅ ꯇꯧꯁꯅꯨ ꯍꯥꯏꯗꯨꯅ ꯂꯧꯇꯥꯅꯕꯗ ꯏꯃꯨꯡꯗꯨꯗꯤ ꯃꯣꯠꯄꯗ ꯈꯨ ꯌꯧꯔꯦ ꯍꯥꯏꯕꯗꯨꯅꯤ ꯉꯁꯤꯁꯨ ꯕꯤꯃꯣꯂꯥꯅ ꯑꯩ ꯊꯦꯝꯕꯣꯡ ꯀꯩꯅꯣ ꯅꯪꯅ ꯑꯗꯨꯗ ꯁꯈꯥꯏꯔꯤꯕꯗꯣ ꯍꯥ ꯅꯣꯏ ꯅꯄꯥꯗ ꯁꯈꯥꯏꯌꯨ ꯑꯩꯈꯣꯏ ꯏꯄꯥꯗ ꯁꯈꯥꯏꯕꯤꯔꯛꯀꯅꯨ ꯑꯉꯥꯡꯅꯤ ꯀꯥꯏꯅꯒ ꯃꯤ ꯍꯟꯆꯛ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯃꯃꯥ ꯅꯨꯡꯁꯤꯗꯕꯒꯤ ꯃꯆꯥꯅꯤꯅ ꯃꯆꯥꯁꯤꯁꯨ ꯊꯣꯛꯅ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯃꯥꯇꯣꯟ ꯁꯤꯗꯤ ꯑꯩꯅ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯁꯥꯟꯅꯔꯛꯄ ꯃꯐꯝꯅꯤ ꯑꯗꯨꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯈꯥꯏꯔꯨꯕꯁꯨ ꯅꯠꯇꯅ ꯏꯁ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯤ ꯃꯁꯤ ꯉꯥꯡꯁꯤꯟꯕꯁꯤ ꯈꯪꯅꯤꯀꯣ ꯑꯗꯨ ꯑꯩꯅ ꯌꯥꯗꯦ ꯍꯥꯟꯅ ꯅꯣꯏꯅ ꯄꯪꯇꯧ ꯇꯧꯕ ꯌꯥꯔꯝꯃꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯑꯦ ꯑꯗꯨꯅ ꯌꯥꯗ꯭ꯔꯦ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯁꯥꯟꯅꯔꯨꯁꯨ ꯆꯠꯂꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡꯗꯨ ꯂꯨꯆꯤꯟꯒꯤ ꯃꯁꯝꯗꯨ ꯄꯥꯏꯗꯨꯅ ꯍꯦꯛꯇ ꯆꯤꯡꯈꯠꯂꯛꯏ ꯃꯇꯧꯗꯨꯗ ꯑꯉꯥꯡꯗꯨꯁꯨ ꯅꯥꯔꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯏꯃꯥ ꯇꯨꯅꯤꯡꯆꯥꯕꯤ ꯅꯥꯌꯦ ꯊꯥꯗꯣꯛ ꯑꯩ ꯏꯇꯣꯝꯇ ꯍꯧꯒꯠꯆꯒꯦ ꯃꯁꯤ ꯀꯌꯥꯝ ꯐꯠꯇ꯭ꯔꯤꯕ ꯑꯉꯥꯡꯅ ꯌꯦꯡꯉꯨꯅꯤ ꯃꯁꯦ ꯃꯊꯛꯀꯤ ꯑꯍꯜ ꯑꯩꯉꯣꯟꯗꯕꯨ ꯍꯤꯡꯆꯥꯕꯤ ꯀꯥꯏꯅꯒ ꯑꯗꯨꯗꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯑꯃꯨꯛ ꯀꯛꯁꯤꯛ ꯇꯛꯀꯦ ꯅꯪ ꯍꯥꯏꯈꯤꯗ꯭ꯔꯥ ꯍꯥ ꯇꯛꯆꯤꯡꯗꯨꯅ ꯍꯤꯡꯆꯥꯕꯤ ꯍꯥꯏꯈꯤꯗ꯭ꯔꯣ ꯇꯥꯟꯖꯥꯗꯨꯗ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄ ꯁꯥꯟꯇꯤꯅ ꯎꯔꯗꯨꯅ ꯑꯁꯨꯝꯅ ꯍꯦꯛꯇ ꯂꯥꯎꯔꯛꯏ ꯀꯩꯅꯣ ꯅꯪꯅ ꯏꯆꯥꯗ ꯇꯧꯔꯤꯗꯣ ꯍꯥ ꯃꯁꯤ ꯀꯌꯥꯝ ꯌꯦꯡꯉꯨꯅꯦ ꯑꯩꯅ ꯎꯗ꯭ꯔꯤꯉꯩꯗ ꯑꯩꯒꯤ ꯏꯆꯥꯗꯒ ꯈꯨꯖꯤꯟꯅ ꯉꯁꯤ ꯌꯥꯝ ꯍꯥꯏꯕꯅꯤ ꯑꯁ ꯑꯩ ꯁꯨꯝ ꯁꯥꯎꯅꯤꯡꯂꯛꯇꯧꯔꯤꯗ ꯃꯁꯤꯗꯤ ꯏꯆꯥ ꯁꯅꯥ ꯂꯥꯎꯁꯤꯗ ꯑꯁꯤꯒꯤ ꯃꯤ ꯑꯣꯟꯕ ꯂꯣꯏꯍꯧꯗꯕ ꯌꯣꯡꯁꯤꯅꯅꯦ ꯏꯆꯥꯗ ꯀꯩꯗꯧꯔꯛꯏꯅꯣ ꯀꯥꯏ ꯁꯤꯛꯑꯦ ꯍꯥ ꯏꯃꯥꯗ ꯍꯥꯏꯌꯨ ꯑꯩ ꯇꯧꯒꯦ ꯏꯃꯥ ꯑꯩꯅ ꯃꯉꯣꯟꯗ ꯁꯥꯟꯅꯔꯒ ꯂꯩꯖꯕꯗꯨꯗ ꯏꯃꯥꯇꯣꯟꯅ ꯊꯣꯛꯑꯒ ꯁ꯭ꯋꯥꯏꯗ ꯁꯥꯟꯅꯅꯨ ꯅꯣꯏꯒꯤ ꯅꯐꯝ ꯅꯠꯇꯦꯅ ꯍꯥꯏꯕ ꯑꯗꯨꯒ ꯅꯨꯆꯤꯡꯒꯤ ꯁꯝꯁꯨ ꯄꯥꯔꯒ ꯆꯤꯡꯈꯠꯂꯤꯕ ꯑꯗꯨꯒ ꯁꯤꯗꯁꯨꯅꯦ ꯈꯨꯖꯤꯟꯅꯅꯦ ꯈꯪꯉꯕ ꯀꯟꯅ ꯆꯤꯛꯊꯠꯂꯛꯏꯕ ꯏꯃꯥ ꯑꯁꯤ ꯏꯃꯥꯇꯣꯟ ꯐꯠꯇꯕꯤꯁꯦ ꯑꯁꯤ ꯐꯨꯋꯣ ꯏꯁ ꯀꯔꯤ ꯏꯁꯥꯒꯤ ꯊꯣꯠ ꯂꯥꯎꯈ꯭ꯔꯕ ꯄꯨꯛ ꯑꯊꯣꯟꯕꯁꯤꯗ ꯃꯥꯅ ꯍꯦꯛꯇ ꯆꯤꯛꯄ ꯌꯥꯕ꯭ꯔꯥ ꯏꯃꯥ ꯇꯧꯒꯦꯀꯣ ꯃꯁꯦ ꯏꯃꯥ ꯇꯧꯒꯦ ꯕꯤꯃꯣꯂꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯤ ꯑꯣꯟꯕ ꯂꯣꯏꯍꯧꯗꯕ ꯌꯣꯡꯃꯟꯕꯤ ꯅꯪꯒꯨꯝꯕꯅ ꯑꯩꯒꯤ ꯏꯆꯥꯅ ꯁꯥꯟꯅꯅꯤꯡꯕ ꯃꯐꯝꯗ ꯁꯥꯟꯅꯕꯗ ꯇꯥꯟꯕꯒꯤ ꯀꯔꯤ ꯅꯇꯤꯛ ꯂꯩ ꯍꯧꯖꯤꯛ ꯉꯝꯊꯣꯛꯅꯁꯤ ꯍꯥꯏꯕ꯭ꯔꯣ ꯌꯨꯝꯁꯤ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯒꯤ ꯏꯈꯥꯗ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯌꯦꯠꯇꯅ ꯇꯨꯃꯤꯟꯅ ꯂꯩꯒꯗꯧꯕ ꯈꯪꯂꯕ꯭ꯔꯥ ꯅꯠꯇ꯭ꯔꯕꯗꯤ ꯕꯤꯃꯣꯂꯥꯁꯨ ꯇꯥꯞ ꯑꯣꯛꯇꯨꯅ ꯈꯨꯝꯃꯤ ꯅꯠꯇ꯭ꯔꯗꯤ ꯀꯩꯗꯧꯗꯣꯔꯤꯕ ꯍꯥ ꯑꯩꯕꯨ ꯐꯨꯕꯤꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯏꯁ ꯀꯤꯖꯔꯦꯗ ꯏꯃꯥꯎ ꯑꯩꯗꯤ ꯌꯥꯝ ꯀꯤꯖꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯣ ꯂꯩꯀꯥꯏ ꯕꯤꯃꯣꯂꯥꯏꯕꯨ ꯐꯨꯅꯤꯌꯦ ꯅꯣꯏꯕꯨ ꯑꯝꯇ ꯈꯥꯝꯕꯤꯔꯨ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯔꯦꯝ ꯀꯊꯥꯏꯅꯗꯨꯅ ꯅꯣꯛꯏ ꯌꯨꯝꯁꯤꯗ ꯑꯩꯅ ꯇꯧꯅꯤꯡꯕ ꯀꯨꯁꯤ ꯇꯧꯕꯗ ꯀꯅꯥꯅꯁꯨ ꯊꯤꯡꯕꯒꯤ ꯍꯛ ꯂꯩꯇꯦ ꯍꯧꯖꯤꯛꯇꯤ ꯌꯨꯝꯁꯦ ꯑꯩꯒꯤ ꯑꯣꯏꯔꯕꯅꯤ ꯅꯨꯄꯥꯁꯨ ꯑꯩꯒꯤ ꯂꯣꯏꯅ ꯑꯣꯏꯔꯕ ꯀꯥꯟꯅꯗꯦꯁꯦ ꯃꯤꯔꯦꯝꯒ ꯑꯣꯟꯁꯤꯟꯅꯗꯅ ꯁ꯭ꯋꯥꯏꯗ ꯑꯩꯒꯤ ꯐꯖꯕ ꯁꯛꯀꯁꯦ ꯂꯣꯏ ꯊꯤꯖꯤꯟꯈꯤꯅꯕꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯅꯨꯄꯥ ꯍꯜꯂꯛꯂꯒ ꯆꯥꯅꯕ ꯑꯣꯛꯁꯥ ꯑꯗꯨꯝ ꯂꯩꯔꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯦꯠ ꯇꯧꯗꯨꯅ ꯎꯁꯤꯠꯇꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ ꯏꯃꯨꯡꯗꯒꯤ ꯊꯕꯛ ꯆꯠꯅꯕ ꯊꯣꯛꯂꯛꯄ ꯀꯦꯕꯕꯨ ꯈꯥꯝꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯉꯥꯏꯈꯣ ꯉꯁꯤꯗꯤ ꯋꯥꯔꯤ ꯆꯞ ꯆꯥꯕꯤ ꯑꯃ ꯁꯥꯈꯤꯁꯤ ꯅꯪ ꯀꯌꯥꯝ ꯀꯨꯏꯅ ꯁꯨꯃꯥꯏꯅ ꯏꯃꯥ ꯏꯆꯥꯕꯨ ꯍꯟꯅ ꯌꯦꯡꯗꯅ ꯂꯩꯈꯤꯒꯦ ꯍꯥꯏꯕꯅꯣ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ ꯏꯃꯥ ꯏꯆꯥꯅ ꯀꯔꯤ ꯆꯥꯔꯤ ꯀꯔꯤ ꯊꯛꯏ ꯍꯟꯅ ꯌꯦꯡꯗꯕ ꯑꯩꯕꯨ ꯅꯣꯏꯒꯤ ꯀꯔꯤꯁꯨ ꯌꯦꯡꯗꯕ꯭ꯔꯅꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯊꯥꯒꯤ ꯅꯃꯥ ꯅꯆꯥꯒꯤ ꯑꯆꯥꯁꯦꯜ ꯁꯣꯏꯗꯅꯕ ꯍꯨꯜꯂꯤꯗꯅ ꯅꯪꯁꯨ ꯁꯦꯠꯅꯤꯡꯉꯤ ꯆꯥꯅꯤꯡꯂꯤ ꯍꯥꯏꯗꯅ ꯅꯅꯤꯡ ꯇꯧꯍꯜꯂꯤ ꯑꯣꯟꯁꯤꯟꯅꯗꯅ ꯋꯥꯔꯤ ꯁꯥꯗꯦ ꯍꯥꯏꯕꯗꯅꯤ ꯑꯗꯨꯁꯨ ꯑꯩꯅ ꯅꯣꯡꯉꯥꯟꯕꯒ ꯊꯕꯛ ꯆꯠꯊꯣꯛꯏ ꯅꯪ ꯎꯅꯕ ꯁꯪꯗ꯭ꯔꯦ ꯅꯅꯥꯎ ꯅꯨꯄꯤꯅꯁꯨ ꯅꯪꯅ ꯃꯉꯣꯟꯗ ꯊꯤꯅ ꯉꯥꯡꯁꯛꯏ ꯌꯥꯝ ꯐꯠꯇꯦ ꯎꯅꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯤꯡꯉꯤ ꯑꯗꯨꯅ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇ ꯇꯧꯕ ꯁꯤꯐꯥꯎ ꯃꯥ ꯊꯣꯛꯂꯛꯑꯗꯤ ꯋꯥ ꯊꯣꯛꯅꯗꯧꯔꯤꯕꯅꯤ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯋꯥꯗꯨꯗ ꯄꯦꯟꯗ꯭ꯔꯗꯨꯅ ꯁꯥꯟꯇꯤꯅ ꯍꯥꯏꯔꯛꯏ ꯑꯣ ꯅꯪꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯦ ꯌꯥꯝ ꯀꯤꯔꯤ ꯋꯥ ꯑꯣꯏꯔꯦ ꯅꯪꯒꯤ ꯅꯇꯨ ꯅꯆꯥ ꯑꯩꯈꯣꯏꯗꯒꯤꯗꯤ ꯉꯔꯥꯡꯗ ꯂꯥꯛꯄꯤ ꯅꯪꯒꯤ ꯅꯇꯨ ꯃꯤꯒꯤ ꯅꯨꯄꯥ ꯃꯣꯟꯕꯤ ꯑꯇꯣꯝꯕꯤ ꯂꯤꯟꯗꯨ ꯃꯥꯟꯕꯤꯁꯤꯅ ꯍꯦꯜꯂꯕꯅꯤꯅꯦ ꯅꯪ ꯑꯩ ꯌꯥꯝ ꯆꯥꯛꯏꯗ ꯑꯩ ꯆꯥꯛꯏ ꯍꯥꯏꯁꯤꯅꯦ ꯃꯥꯅ ꯑꯩꯉꯣꯟꯗꯒꯤ ꯏꯁꯛ ꯏꯇꯧ ꯐꯖꯕ ꯀꯌꯥꯝ ꯍꯦꯟꯖꯗꯅꯅꯣ ꯅꯪꯅ ꯃꯉꯣꯟꯗ ꯑꯗꯨꯝ ꯌꯥꯝꯅ ꯉꯥꯎꯔꯨꯔꯤꯁꯤꯕꯣ ꯅꯠꯇꯦ
ꯑꯁꯤꯒꯤ ꯁꯛꯇꯥ ꯑꯁꯤꯗ ꯅꯪꯅ ꯀꯔꯤꯔ ꯑꯁꯤꯕꯨ ꯌꯥꯎꯖꯗꯅꯅꯣ ꯅꯪꯅ ꯌꯨꯝꯁꯤꯗ ꯑꯇꯣꯝꯕꯤꯅꯤ ꯀꯥꯏꯅꯒ ꯄꯨꯁꯤꯜꯂꯛꯏꯁꯤꯕꯣ ꯌꯥꯔꯣꯏꯌꯦ ꯑꯗꯨꯕꯨꯗꯤ ꯅꯨꯄꯥ ꯐꯪꯗꯕꯅꯤꯅ ꯃꯤꯒꯤ ꯅꯨꯄꯥ ꯑꯄꯪꯕ ꯌꯦꯡꯂꯒ ꯃꯍꯩ ꯖꯥꯗꯨ ꯇꯧꯗꯅ ꯁꯦꯝꯖꯤꯟꯈ꯭ꯔꯕ ꯀꯔꯣꯝꯗꯒꯤꯅꯣ ꯕꯤꯃꯣꯂꯥꯁꯨ ꯐꯠ ꯍꯦꯛ ꯄꯥꯏꯊꯣꯔꯛꯇꯨꯅ ꯍꯦꯔꯥ ꯏꯆꯦ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯕꯤꯌꯨ ꯏꯆꯦꯅ ꯑꯩꯉꯣꯟꯗꯒꯤ ꯀꯌꯥꯝ ꯐꯖꯕ ꯍꯦꯟꯖꯔꯗꯅ ꯅꯁꯥꯅ ꯈꯪꯖꯗ꯭ꯔꯣ ꯅꯪꯗꯤ ꯅꯁꯛꯇꯨ ꯊꯤꯔꯕꯅꯤꯅ ꯄꯥꯝꯕꯤꯗ꯭ꯔꯦ ꯌꯦꯡꯖꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯅ ꯐꯖꯕꯤ ꯇꯒꯠ ꯇꯦꯛꯄꯤ ꯑꯩ ꯂꯧꯔꯤꯕꯁꯦ ꯏꯀꯥꯏꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟ ꯅꯨꯄꯥ ꯅꯪꯁꯨ ꯆꯠꯇꯧꯗꯣ ꯀꯣꯛ ꯆꯠꯈꯤ ꯌꯥꯗꯕ꯭ꯔꯕ ꯃꯇꯝꯅ ꯌꯧꯅ ꯊꯦꯡꯉꯀꯥꯟꯁꯤꯗ ꯁ꯭ꯋꯥꯏꯗ ꯃꯤꯔꯦꯝꯒꯁꯨ ꯉꯥꯡꯅꯔꯒ ꯂꯩꯁꯦ ꯑꯩ ꯁꯥꯎꯔꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯑꯩꯅ ꯁꯥꯎꯔꯗꯤ ꯏꯄꯥꯝꯗ ꯊꯣꯛ ꯆꯠꯆꯈꯤꯁꯅꯤ ꯍꯣꯏ ꯆꯠꯂꯒꯦ ꯅꯪꯁꯨ ꯇꯞꯅꯤꯡꯅ ꯍꯥꯏ ꯌꯥꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯍꯥꯏ ꯋꯥꯅꯤ ꯍꯣ ꯆꯠꯂꯦ ꯅꯆꯤꯟ ꯅꯥꯎ ꯈꯠꯅꯗꯅ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯨ ꯑꯩ ꯆꯠꯂꯦꯀꯣ ꯁꯥꯟꯇꯤ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯁꯣꯜꯍꯧꯏ ꯌꯥꯝ ꯂꯩꯔꯅꯤ ꯃꯥꯒꯤ ꯃꯇꯨ ꯅꯥꯈꯥꯡꯇꯦꯛ ꯊꯤꯃꯥꯏ ꯀꯣꯟ ꯃꯥꯟꯕꯤꯁꯤꯒ ꯁꯣꯜꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯀꯔꯦꯝꯅꯔꯒꯤ ꯃꯇꯥꯒꯨꯝ ꯍꯥꯏꯔꯛꯏ ꯃꯔꯤ ꯏꯔꯩ ꯂꯩꯅꯗꯅ ꯆꯥꯛꯆꯁꯅꯨ ꯃꯇꯥꯒꯨꯝ ꯑꯁ ꯈꯪꯗꯦꯗ ꯏꯋꯥ ꯐꯕꯗ ꯂꯩꯖꯕ ꯒꯥꯏꯁꯦ ꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯁꯤꯠꯅꯤꯡꯉꯦ ꯀꯨꯁꯤ ꯆꯥꯅꯤꯡꯉꯦ ꯀꯨꯁꯤ ꯁꯤꯅꯤꯡꯉꯦ ꯏꯅꯤꯡ ꯇꯧꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯃꯈꯨꯠ ꯈꯨꯠꯁꯥ ꯇꯔꯥꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯑꯃꯨꯛ ꯑꯩꯒꯤ ꯈꯨꯠꯁꯥꯁꯤꯗ ꯁꯤꯔꯤꯕ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯃꯌꯥꯝꯁꯦ ꯐꯪꯖꯗꯕ ꯃꯤꯅꯗꯤ ꯀꯜꯂꯛꯑꯝꯗꯣꯏ ꯄꯣꯠꯅꯤꯗ ꯈꯣꯏ ꯃꯍꯨꯝꯁꯤꯅꯒ ꯃꯔꯣꯜ ꯑꯃ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯔꯤꯕ ꯁꯟ ꯑꯍꯨꯝꯒꯤꯅꯤ ꯀꯣꯟꯁꯪꯒꯤ ꯃꯤꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯕꯨ ꯀꯔꯤ ꯏꯇꯩꯃꯗꯧꯅ ꯁꯅꯥ ꯁꯥꯕ ꯂꯩꯀꯥꯏꯁꯤꯗ ꯌꯥꯎꯒꯦ ꯀꯥꯏꯅꯒ ꯍꯥꯏꯍꯧꯕꯗꯣ ꯁꯤꯗ ꯅꯠꯇꯦ ꯉꯛꯁꯤꯁꯨꯅꯤ ꯂꯤꯛ ꯃꯌꯥꯝꯁꯤꯅ ꯄꯨꯕꯒ ꯉꯝꯗꯦ ꯌꯦꯛꯊꯥꯗꯧꯔꯦ ꯀꯅꯥꯗꯅꯣ ꯈꯔꯗꯨꯝ ꯄꯤꯊꯣꯛꯈ꯭ꯔꯁꯤꯔ ꯈꯪꯗꯦ ꯍꯌꯦꯡꯁꯨ ꯁꯟꯗ꯭ꯔꯦꯝꯕꯤ ꯄꯔꯦꯡ ꯁꯟ ꯍꯨꯝꯐꯨꯒꯤ ꯑꯃ ꯂꯣꯏꯔꯦ ꯂꯧꯔꯨ ꯂꯥꯛꯑꯣꯗꯅ ꯍꯥꯏꯔꯛꯄꯅꯤ ꯇꯧꯔꯤꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯔꯩꯕ ꯃꯈꯩ ꯎꯠꯄ ꯌꯥꯕ ꯎꯠꯂꯝꯂꯒ ꯏꯃꯨꯡꯗ ꯐꯦꯠ ꯇꯧꯗꯨꯅ ꯆꯪꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯁꯥꯟꯇꯤꯅ ꯇꯧꯖ ꯁꯥꯔꯤꯁꯦ ꯃꯁꯛꯁꯤꯒꯩꯗꯤ ꯑꯣꯅꯤꯡꯕꯅ ꯆꯥꯈ꯭ꯔ ꯆꯥꯈꯤꯕꯁꯦ ꯂꯣꯏꯅ ꯍꯟꯗꯣꯛꯀꯦ ꯇꯧꯏ ꯎꯁꯨ ꯎꯕ ꯀꯨꯆꯨꯁꯤꯗ ꯑꯩꯗꯤ ꯁꯅꯥ ꯁꯤꯔꯤꯕꯅꯤꯗꯣ ꯁꯥꯗꯅ ꯃꯈꯨꯠꯀꯁꯦ ꯇꯤꯡꯊꯣꯛꯂꯗꯅ ꯎꯠꯂꯤꯅꯦꯕ ꯃꯤꯉꯣꯟꯗ ꯎꯠꯂꯤꯕ ꯃꯉꯛ ꯁꯝꯗꯨꯅ ꯅꯨꯔꯥ ꯏꯊꯥꯡ ꯊꯥꯡꯂꯗꯅ ꯁꯅꯥꯒ ꯄꯥꯝꯖꯗꯦ ꯑꯗꯨꯝ ꯎꯅꯤꯡꯉꯤ ꯑꯗꯣ ꯀꯔꯤꯕ ꯃꯥꯏ ꯍꯧꯖꯤꯛꯀꯤꯗꯣ ꯁꯟ ꯍꯨꯝꯐꯨꯒꯤ ꯁꯟꯗ꯭ꯔꯦꯝꯕꯤ ꯄꯔꯦꯡ ꯍꯥꯏꯕ ꯃꯤꯒꯤ ꯅꯨꯄꯥꯁꯦ ꯃꯥꯅ ꯃꯨꯟꯈ꯭ꯔꯕꯅꯤꯅ ꯏꯋꯥꯁꯤꯅ ꯇꯥꯜꯂꯛꯄ ꯁꯦꯜ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯂꯣꯏꯅ ꯑꯣꯏꯈ꯭ꯔꯕꯅꯦꯕ ꯀꯥꯟꯅꯗꯦ ꯑꯩꯁꯨ ꯍꯩꯕꯤꯔꯩ ꯄꯔꯦꯡ ꯁꯟ ꯍꯨꯝꯐꯨꯇꯔꯥꯒꯤ ꯑꯃ ꯁꯥꯗꯕ ꯌꯥꯗꯦ ꯍꯦ ꯁꯥꯟꯇꯤ ꯑꯩꯉꯣꯟꯗꯒꯤ ꯎꯇꯤꯟ ꯃꯥꯟꯕꯤ ꯃꯥꯗꯒꯤ ꯍꯦꯟꯕꯌꯥꯕ ꯅꯠꯇꯦ ꯑꯩꯒꯤꯁꯨ ꯑꯔꯩꯕ ꯁꯅꯥ ꯂꯨꯄꯥ ꯈꯨꯗꯣꯞꯀ ꯂꯣꯏ ꯁꯤꯖꯤꯜꯂꯨꯒꯦ ꯃꯥꯗꯅ ꯍꯦꯟꯕ ꯌꯥꯕ꯭ꯔꯗꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯏꯃꯨꯡꯗ ꯐꯦꯠ ꯇꯧꯗꯨꯅ ꯆꯪꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯀꯦꯕꯒꯤ ꯊꯕꯛ ꯃꯐꯝꯗꯅꯤ ꯀꯦꯕꯒꯤꯁꯤ ꯃꯁꯥꯒꯤ ꯑꯣꯏꯕ ꯃꯥꯅ ꯃꯅꯥ ꯃꯁꯤꯡ ꯄꯨꯂꯞ ꯂꯧꯊꯔꯒ ꯃꯥꯅ ꯑꯃꯨꯛ ꯇꯣꯉꯥꯟꯅ ꯆꯥꯎꯅ ꯄꯣꯠꯐꯝ ꯐꯝꯗꯨꯅ ꯑꯍꯣꯡꯕ ꯃꯃꯜꯗ ꯃꯌꯥꯝꯗ ꯄꯨꯂꯞ ꯊꯥꯗꯣꯛꯄꯅꯤ ꯄꯪꯆꯥꯎ ꯆꯥꯎꯗ꯭ꯔꯕꯁꯨ ꯃꯌꯥꯏ ꯑꯣꯏꯔꯞ ꯑꯗꯨꯝ ꯆꯥꯎꯕ ꯁꯦꯟꯗꯣꯡ ꯃꯐꯝ ꯑꯃ ꯈꯪꯅ ꯐꯪꯕ ꯑꯣꯏꯕ ꯀꯔꯕꯥꯔꯅꯤ ꯄꯣꯠꯐꯝ ꯑꯗꯨꯗ ꯊꯕꯛ ꯌꯥꯎꯕ ꯅꯍꯥ ꯄꯥꯈꯪ ꯑꯃꯅ ꯍꯥꯏꯔꯛꯏ ꯇꯥꯀꯦꯕ ꯏꯇꯩꯃꯅꯤꯒꯤ ꯁꯦꯕꯥꯗꯨꯕꯨ ꯀꯝꯗꯧꯒꯦ ꯇꯥꯀꯦꯕꯣꯏꯒꯤ ꯂꯥꯏꯕꯛꯁꯤꯗꯤ ꯑꯩꯈꯣꯏꯅꯒ ꯃꯄꯣꯛꯁꯤꯒꯤ ꯐꯪꯖꯒꯦꯗ ꯐꯪꯉꯔꯣꯏꯗꯧꯅꯤꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯝꯅꯤꯗ ꯑꯩꯈꯣꯏꯅ ꯑꯃꯐꯥꯎ ꯐꯪꯗ꯭ꯔꯤ ꯑꯗꯨꯒ ꯇꯥꯀꯦꯕꯣꯏꯗꯤ ꯑꯅꯤꯒꯤ ꯁꯦꯕꯥꯅꯤ ꯐꯪꯒꯥꯏꯔꯤꯁꯦ ꯃꯈꯜ ꯃꯊꯦꯜ ꯍꯥꯏꯕꯗꯨꯅꯤꯕꯣ ꯑꯅꯤ ꯑꯣꯏꯕꯁꯤꯗ ꯑꯃꯅ ꯑꯃ ꯍꯥꯏꯅꯤ ꯑꯃꯅ ꯑꯃꯃꯨꯛ ꯇꯝꯃꯛꯀꯅꯤ ꯀꯣꯛꯀ ꯉꯥꯎꯏ ꯁꯦꯕꯥꯒ ꯄꯥꯝꯖꯤꯜꯂꯛꯇꯕ ꯃꯇꯥꯡ ꯐꯥꯎ ꯌꯥꯎꯏꯗꯨꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯏꯇꯩꯃ ꯇꯣꯝꯕꯤꯗꯨꯕꯨ ꯄꯪꯀꯨꯏꯁꯨ ꯀꯨꯏꯈꯤꯗ꯭ꯔꯤ ꯇꯥꯗꯒꯤ ꯈꯨꯠ ꯆꯥꯕꯤ ꯑꯣꯏꯕ ꯈꯔ ꯋꯥꯠꯂꯕ꯭ꯔꯣ ꯄꯥꯎꯈꯨꯝꯁꯤ ꯏꯌꯥ ꯌꯥꯗꯦꯗ ꯇꯧꯕꯗꯤ ꯃꯗꯨꯏ ꯅꯨꯄꯤꯗꯣ ꯑꯩꯅ ꯁꯨꯝ ꯅꯨꯡꯉꯥꯏꯔꯣꯏꯅ ꯍꯥꯏꯗꯕꯅꯤ ꯑꯍꯦꯟꯕ ꯌꯥꯝ ꯄꯥꯝꯕꯅꯤ ꯑꯩꯈꯣꯏ ꯊꯪꯅꯕꯒꯤ ꯏꯇꯥꯎ ꯑꯃꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯔꯕꯅꯦꯅ ꯎꯄꯥꯏ ꯂꯩꯇꯦ ꯀꯥꯎꯊꯣꯛꯄꯤꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤ ꯂꯩ ꯈꯪꯉꯁꯨ ꯇꯥꯀꯦꯕꯗꯗꯤ ꯍꯦꯛꯇ ꯎꯅꯄꯤ ꯁꯥꯗꯅ ꯌꯥꯅꯔꯒ ꯆꯦꯜꯂꯛꯈ꯭ꯔꯤꯗꯨꯅꯤ ꯑꯗꯨꯅꯕꯨ ꯑꯄꯥꯝꯕ ꯅꯨꯄꯤ ꯐꯪꯖꯟꯒꯦꯗꯤ ꯁꯦꯜ ꯇꯥꯜꯂꯣ ꯑꯩꯗꯧꯅ ꯑꯄꯥꯝꯕ ꯅꯨꯄꯤ ꯂꯧꯒꯦ ꯈꯜꯂꯕꯗꯤ ꯑꯩꯗꯧꯅ ꯁꯤꯡꯉꯨ ꯑꯗꯨꯕꯨ ꯈꯪꯗꯦ ꯑꯅꯤꯇꯪꯒꯤ ꯀꯨꯝꯍꯩꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏ ꯐꯥꯠꯇꯦ ꯑꯗꯨꯅ ꯑꯃꯒ ꯑꯃꯨꯛ ꯊꯤꯖꯤꯜꯂꯁꯤꯔ ꯈꯜꯂꯤ ꯃꯣꯏ ꯑꯅꯤꯅ ꯏꯟꯅꯔꯤꯉꯩꯗ ꯑꯩꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯕꯤꯒꯗꯧꯕꯤ ꯑꯃꯃꯨꯛ ꯄꯨꯁꯤꯜꯂꯁꯤꯔꯥꯅꯤ ꯀꯦꯕꯒꯤ ꯋꯥꯗꯨ ꯇꯥꯍꯧꯕ ꯄꯣꯠ ꯂꯧꯕ ꯂꯥꯛꯄ ꯑꯍꯜ ꯑꯃꯅ ꯍꯩ ꯀꯦꯕ ꯍꯥꯏꯕ ꯉꯔꯥꯡꯒꯤ ꯉꯈꯥ ꯅꯞꯊꯤꯊꯥꯡ ꯅꯪꯅ ꯅꯨꯄꯤ ꯋꯥꯔꯛꯄꯗꯤ ꯍꯩꯖꯗ꯭ꯔꯒ ꯁꯦ ꯌꯦꯡꯉꯣ ꯅꯪ ꯃꯥꯃꯒꯤꯁꯨ ꯅꯟꯗꯣꯟ ꯑꯅꯤꯅꯤ ꯂꯩꯔꯤꯕꯗꯣ ꯅꯣꯡꯃꯇ ꯆꯤꯛꯅꯕ ꯎꯕ꯭ꯔꯣ ꯁꯦ ꯑꯅꯤꯃꯛ ꯑꯩꯅ ꯗꯞ ꯇꯧꯔꯒ ꯐꯨꯊꯔꯒ ꯑꯩꯒꯤ ꯈꯨꯕꯥꯝ ꯃꯈꯥꯗ ꯊꯝꯃꯒ ꯑꯩꯅ ꯏꯆꯥ ꯏꯁꯨ ꯃꯌꯥꯝꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯁꯦ ꯑꯗꯨꯒ ꯅꯨꯄꯤ ꯂꯣꯟꯕꯒꯤ ꯅꯤꯌꯣꯝꯗꯤ ꯈꯪꯗꯅ ꯃꯤꯅ ꯂꯣꯟꯅꯩ ꯁꯥꯗꯅ ꯅꯨꯄꯤ ꯄꯪꯂꯣꯟꯗ ꯂꯣꯟꯁꯤꯜꯂꯦꯔꯒ ꯑꯃꯒ ꯑꯃꯨꯛ ꯊꯤꯖꯤꯜꯂꯒꯦ ꯀꯀꯥꯏꯗꯅ ꯍꯩ ꯂꯩꯀꯥꯏꯁꯤꯗꯗꯤ ꯅꯨꯄꯤ ꯑꯅꯤ ꯂꯣꯟꯕ ꯃꯩꯅꯣ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯀꯅꯥꯃꯠꯇꯅ ꯅꯨꯄꯤ ꯃꯁꯤꯡ ꯍꯦꯟꯅ ꯂꯣꯟꯕ ꯌꯥꯔꯣꯏꯀꯣ ꯀꯦꯕ ꯀꯗꯥꯏꯗꯒꯤꯅꯣꯗ ꯃꯥꯝ ꯑꯩꯒꯤ ꯅꯨꯄꯤ ꯑꯅꯤꯗꯨꯗꯤ ꯄꯨꯔꯥ ꯆꯔꯣꯏꯒ ꯀ꯭ꯋꯥꯀꯅꯤ ꯑꯃꯅ ꯍꯦꯟꯖꯤꯟꯅꯕ ꯌꯥꯄꯣꯟꯇꯦ ꯁꯦ ꯁꯨꯃꯥꯡ ꯐꯥꯎ ꯇꯪꯈꯥꯏ ꯋꯥꯏ ꯇꯩꯅꯔꯤꯁꯦ
ꯑꯩ ꯐꯥꯎ ꯄꯨꯝꯂꯣꯠ ꯂꯣꯠꯀꯦ ꯇꯧ ꯑꯁꯤꯗ ꯑꯣꯏꯅ ꯀꯗꯥꯏꯗꯒꯤ ꯐꯨꯊꯕꯅꯣ ꯑꯩ ꯑꯗꯨꯝ ꯆꯥꯈꯤꯅꯤ ꯑꯁꯤꯅꯅꯤ ꯑꯩꯅ ꯅꯨꯄꯤ ꯑꯃꯒ ꯑꯃꯨꯛ ꯊꯤꯅꯤꯡꯉꯦ ꯍꯥꯏꯔꯤꯁꯦ ꯈꯪꯗꯦ ꯑꯩꯗꯤ ꯃꯩꯅꯣ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯀꯅꯥꯝꯇꯅ ꯂꯩꯀꯥꯏꯁꯤꯗ ꯅꯨꯄꯤ ꯂꯣꯟꯕꯗ ꯃꯁꯤꯡ ꯍꯦꯟꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯀꯗꯥꯏꯅ ꯑꯩꯒꯤ ꯌꯦꯟꯁꯥꯡꯗꯨ ꯄꯤꯔꯛꯎ ꯅꯨꯡꯇꯤꯒꯤ ꯂꯧꯕꯗꯨꯅ ꯃꯌꯣꯝ 2 ꯊꯣꯛꯂꯛꯎ ꯅꯟꯗꯣꯟ 2ꯒꯤꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯑꯁꯨꯃꯛ ꯍꯧꯖꯤꯟꯈꯤꯔꯝꯃꯤ ꯂꯩꯀꯥꯏꯗꯅꯤ ꯃꯤꯅꯥꯅ ꯁꯥꯟꯇꯤ ꯅꯪꯕꯨ ꯅꯣꯏ ꯑꯇꯣꯝꯕꯤꯗꯣ ꯌꯥꯝ ꯇꯧꯉꯝꯃꯦꯅ ꯇꯥꯏꯃꯤ ꯀꯃꯥꯏ ꯂꯩꯃꯤꯟꯅꯔꯤꯅꯣ ꯍꯥꯏꯋꯥꯅꯤ ꯑꯗꯨꯕꯨ ꯑꯁ ꯂꯩꯀꯥꯏꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯦ ꯏꯕꯦꯝꯃ ꯅꯪꯁꯦ ꯑꯇꯣꯝꯕꯤꯗꯨꯅ ꯅꯝꯁꯤꯜꯂꯒ ꯐꯨꯊꯩ ꯀꯥꯏꯅꯒ ꯋꯥ ꯂꯥꯎꯅꯔꯦꯃꯤ ꯀꯗꯥꯏꯗꯒꯤ ꯋꯥꯔꯤꯅꯣ ꯑꯗꯨꯅ ꯃꯥꯅ ꯑꯩ ꯐꯨꯕ ꯀꯥꯏ ꯑꯩꯅ ꯑꯗꯨꯝ ꯃꯥꯅꯅꯦ ꯋꯥ ꯑꯃ ꯉꯥꯡꯒꯤ ꯇꯧꯔꯛꯄꯗ ꯃꯈ꯭ꯌꯥꯇꯣ ꯖꯦꯔꯦ ꯁꯦꯒꯥꯏꯈꯤꯕꯒꯤ ꯃꯥ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯋꯥꯒ ꯉꯥꯡꯕ ꯌꯥꯍꯧꯗ꯭ꯔꯤꯕ ꯍꯩꯃ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯑꯁꯦꯡꯕꯔꯣ ꯏꯒ ꯊꯣꯛꯇ꯭ꯔꯃꯤ ꯑꯗꯨꯕꯨ ꯑꯣ ꯏꯒꯗꯣ ꯋꯥ ꯇꯥꯔꯤꯕ ꯑꯗꯩ ꯃꯥꯁꯨ ꯑꯩꯒꯤ ꯇꯧꯕ ꯉꯝꯕ ꯏꯇꯤꯛꯁꯦ ꯈꯪꯗꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯕꯅꯤ ꯁꯥꯟꯇꯤ ꯑꯩꯉꯣꯟꯗꯕꯨ ꯀꯅꯥꯅ ꯍꯦꯟꯖꯤꯟꯕ ꯉꯝꯗꯧꯔꯤꯒꯦꯅꯦ ꯅꯣꯏꯁꯤꯁꯨ ꯃꯤꯅ ꯑꯣꯏꯗ ꯄꯥꯗ ꯄꯉꯥꯡꯗ ꯉꯥꯡꯉꯒ ꯄꯪꯊꯥ ꯍꯦꯛꯇ ꯊꯥꯖꯩ ꯑꯋꯣꯏꯕ ꯑꯩꯒꯤ ꯃꯤꯒ ꯃꯥꯟꯖꯈꯤꯗ꯭ꯔꯦ ꯄꯦꯇ꯭ꯔꯨꯛꯅ ꯑꯣ ꯀꯅꯥꯅ ꯈꯪꯖꯅꯤꯒꯦ ꯂꯩꯀꯥꯏꯁꯤꯅꯗꯤ ꯅꯪꯁꯦ ꯑꯇꯣꯝꯕꯤꯗꯨꯅ ꯃꯁꯪꯒ ꯕꯗ꯭ꯔ ꯇꯧꯗꯨꯅ ꯐꯣꯏꯗꯠꯂꯦ ꯁꯤꯅꯤ ꯍꯥꯏꯅꯔꯤꯁꯦ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯊꯥꯖꯕ ꯇꯥꯕ ꯑꯗꯣ ꯉꯥꯏꯈꯣ ꯅꯪꯕꯨ ꯅꯋꯥꯗꯣ ꯃꯤꯅ ꯐꯥꯔꯒ ꯑꯇꯣꯝꯕꯤ ꯑꯣꯏꯁꯤꯜꯂꯛꯏꯁꯦ ꯅꯠꯇꯦ ꯅꯪꯕꯨ ꯂꯥꯏ ꯇꯤꯟꯒꯝꯇ ꯌꯦꯡꯗꯕ꯭ꯔꯥ ꯍꯥꯏꯋꯥꯅꯤ ꯃꯥꯏꯕꯤ ꯄꯥꯟꯖꯤꯒ ꯇꯥꯟꯅꯗ꯭ꯔꯕ ꯇꯥꯟꯅꯗꯦꯗ ꯑꯩꯗꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯀꯌꯥ ꯈꯪꯕ ꯑꯣꯏꯗꯦꯗꯣ ꯑꯗꯨ ꯐꯔꯦ ꯅꯪ ꯍꯪꯗꯣꯔꯛꯏꯁꯦ ꯌꯥꯝ ꯐꯔꯦ ꯅꯣꯏꯅ ꯈꯪꯕꯒ ꯂꯩꯔꯕꯗꯤ ꯈꯔ ꯑꯝꯇ ꯍꯥꯏꯔꯧꯗꯅ ꯑꯝꯇ ꯌꯦꯡꯃꯤꯟꯅꯔꯨꯁꯦꯕ ꯑꯩꯁꯨ ꯌꯥꯝ ꯀꯨꯏꯔꯕꯅꯤ ꯈꯟꯕꯗꯤ ꯃꯁꯤꯒꯤ ꯇꯧꯉꯝꯕꯤꯁꯤꯅ ꯑꯩꯒꯤ ꯅꯨꯄꯥꯁꯤ ꯂꯩꯔꯛꯏꯁꯦ ꯃꯥꯅ ꯃꯍꯩꯖꯗꯨ ꯄꯁꯦꯝ ꯇꯧꯔꯒ ꯐꯥꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯅ ꯃꯤꯅꯥꯅ ꯍꯣ ꯑꯗꯨꯅꯤ ꯏꯕꯦꯝꯃ ꯅꯪ ꯄꯪꯒꯅꯨ ꯅꯆꯥꯁꯨ ꯄꯤꯕ ꯆꯥꯎꯊ꯭ꯔꯣꯛ ꯆꯥꯎꯕ ꯑꯃ ꯌꯥꯎꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯦ ꯅꯪꯒꯤ ꯑꯣꯏꯍꯧꯅꯕ ꯁꯤꯟꯖꯧ ꯑꯇꯣꯝꯕꯤꯁꯤꯅ ꯂꯣꯏꯅ ꯃꯨꯟꯖꯈꯤꯁꯅꯤ ꯅꯁꯛ ꯏꯐ ꯐꯖꯈꯩ ꯅꯪ ꯅꯋꯥꯁꯨ ꯃꯤꯅ ꯃꯨꯟꯕꯤꯈꯤ ꯂꯟ ꯊꯨꯝꯁꯨ ꯃꯤꯅ ꯃꯨꯟꯕꯤꯈꯤꯒꯨꯝ ꯇꯧ ꯕꯦꯝꯃ ꯅꯪ ꯃꯃꯩꯗ ꯃꯤꯒꯤ ꯂꯦꯇ꯭ꯔꯤꯟ ꯀꯨꯝꯃꯨꯠ ꯁꯦꯡꯉꯒ ꯃꯥꯏ ꯂꯩꯖꯧꯁꯅꯤꯀꯣ ꯃꯤꯅ ꯍꯥꯏꯕ ꯈꯔ ꯂꯧꯒꯟꯕꯤ ꯈꯔ ꯄꯪꯖꯕꯤ ꯁꯥꯟꯇꯤꯗꯤ ꯍꯥꯏꯔꯛꯂꯤꯕꯗꯨꯗ ꯌꯥꯝ ꯂꯨꯁꯤꯟꯅ ꯍꯥꯏꯔꯛꯏ ꯍꯣꯏꯅꯦ ꯑꯩ ꯅꯍꯥꯟꯈꯩꯕꯨ ꯚꯥꯞ ꯑꯣꯏꯁꯤꯜꯂꯨꯗꯦ ꯑꯁ ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯀꯣꯛꯁꯤꯁꯨ ꯂꯣꯏꯅ ꯚꯨ ꯆꯨꯔꯕ ꯀꯩꯅꯣꯝ ꯇꯧꯏ ꯅꯠꯇꯦ ꯅꯣꯏꯅꯤꯕꯨ ꯅꯣꯏꯒꯤꯒ ꯈꯪꯕ ꯂꯩꯔꯗꯤ ꯉꯁꯤꯃꯛ ꯑꯣꯏꯔꯁꯨ ꯈꯔ ꯑꯝꯇ ꯆꯠꯃꯤꯟꯅꯔꯨꯁꯦꯃꯤ ꯆꯪꯅꯤꯡꯕ ꯁꯦꯜ ꯆꯪꯖꯁꯅꯨ ꯑꯩ ꯀꯩꯝ ꯈꯟꯗꯦꯁꯦ ꯄꯦꯇ꯭ꯔꯨꯛꯅ ꯑꯣ ꯆꯠꯄꯕꯨꯗꯤ ꯌꯥꯏꯌꯦꯕ ꯑꯗꯨꯗ ꯉꯁꯤꯁꯦ ꯑꯩꯁꯦ ꯀꯣꯛ ꯌꯥꯝ ꯁꯥꯕ ꯊꯕꯛ ꯑꯃ ꯇꯧꯗꯅ ꯃꯊꯥꯅ ꯉꯥꯎꯗꯅ ꯆꯠꯊꯣꯛꯐꯝꯒ ꯑꯝꯇ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯃꯨꯛ ꯀꯔꯤ ꯃꯊꯥꯅꯣ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯕ ꯃꯊꯥꯒ ꯂꯩꯔꯝꯃꯣꯏꯗ ꯅꯣꯏꯗꯕꯨ ꯃꯤꯅꯥꯅ ꯍꯣ ꯑꯇꯩ ꯅꯠꯇꯦꯁꯦ ꯃꯥꯗ ꯅꯠꯇꯤꯌꯦ ꯑꯩꯁꯨꯅꯤ ꯑꯩꯈꯣꯏꯅ ꯍꯞꯇꯥꯒꯤ ꯁꯦꯜꯍꯨꯟꯕꯤ ꯑꯃ ꯂꯧꯔꯨꯕꯗꯣ ꯑꯗꯨꯏꯗꯣ ꯉꯁꯤ ꯇꯥꯕꯅꯤ ꯃꯃꯥꯡꯁꯨ ꯄꯤꯍꯧꯗꯕꯒꯤ ꯁꯦꯜꯗꯣ ꯌꯥꯝ ꯄꯨꯊꯔꯕ ꯑꯗꯨꯒꯤ ꯐꯨꯒꯠꯅꯕ ꯂꯩꯇꯗꯅ ꯏꯕꯥꯅꯤ ꯀꯣꯛ ꯄꯥꯏꯗꯅ ꯈꯥꯡꯉꯝꯃꯤꯕꯅꯤ ꯍꯞꯇꯥ ꯇꯥꯕ ꯉꯁꯤꯗꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯁꯦꯜꯕꯨ ꯀꯌꯥ ꯌꯥꯝꯕꯅꯣ ꯍꯧꯖꯤꯛꯀꯤ ꯁꯦꯜ ꯑꯣꯏꯅꯗꯤ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯌꯥꯎꯗ꯭ꯔꯤ ꯁꯦ ꯑꯌꯥꯎꯕꯁꯤꯅ ꯀꯣꯟꯅꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯦꯜꯗꯣ ꯄꯤꯁꯤꯜꯂꯤ ꯑꯅꯤꯗꯨꯁꯨ ꯂꯧꯅꯤꯡꯗꯕ ꯁꯥꯗꯨꯅ ꯃꯤꯅꯥꯅ ꯌꯥꯔꯅꯤꯗ ꯊꯝꯖꯤꯟꯖꯔꯣ ꯑꯗꯨꯅꯒ ꯀꯣꯟꯅꯕ ꯑꯣꯏꯗ꯭ꯔꯤ ꯊꯣꯛꯑꯕ ꯃꯔꯥꯏ ꯂꯥꯛꯆꯔꯁꯅꯤ ꯍꯦꯔꯥ ꯑꯗꯨꯒꯤꯕꯨꯁꯦ ꯑꯩꯒꯤ ꯄꯨꯡꯊꯣꯜ ꯃꯄꯥꯜꯒꯤ ꯈꯨꯗꯣꯞꯁꯦ ꯑꯁꯤ ꯅꯕꯥꯅꯤ ꯁꯤꯖꯤꯟꯅꯖꯔꯣ ꯅꯣꯏꯅ ꯉꯝꯕ ꯀꯥꯟꯗ ꯍꯦꯛ ꯍꯟꯗꯣꯔꯛꯑꯣ ꯄꯦꯇ꯭ꯔꯨꯛꯅ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅꯦ ꯀꯩꯁꯨ ꯀꯥꯏꯗꯦꯁꯦ ꯑꯩꯒꯤ ꯑꯃꯗꯨꯗꯅꯦ ꯁꯣꯏꯍꯟꯒꯅꯨ ꯅꯣꯏꯒꯤ ꯁꯦꯜꯒꯤꯗꯤ ꯀꯌꯥ ꯋꯥꯔꯨꯅꯨ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯑꯗꯣ ꯍꯌꯦꯡꯗꯤ ꯃꯥꯏꯕꯤ ꯎꯅꯕꯗꯣ ꯑꯝꯇ ꯁꯣꯏꯍꯟꯒꯨꯝꯁꯦ ꯑꯩ ꯃꯗꯨꯒꯤ ꯇꯧꯉꯝꯕꯤꯗꯨꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯌꯥꯗꯕꯅꯤ ꯏꯋꯥꯅ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯅꯨꯡꯁꯤꯍꯟꯗꯕ ꯌꯥꯗꯕꯅꯤ ꯑꯅꯤꯗꯨꯁꯨ ꯀꯥꯟꯅꯕ ꯈꯔ ꯐꯪꯉꯕꯅꯤꯅ ꯃꯕꯨꯛꯅꯤꯡꯗ ꯄꯦꯟꯅ ꯅꯣꯛꯆꯗꯨꯅ ꯍꯣ ꯁꯣꯏꯔꯣꯏꯌꯦ ꯅꯪꯒꯤꯕꯨ ꯑꯩꯈꯣꯏꯅ ꯁꯣꯏ ꯍꯥꯏꯕ꯭ꯔꯣ ꯀꯔꯤꯝ ꯍꯦꯛ ꯈꯜꯂꯨꯔꯅꯨ ꯑꯗꯨꯒꯤ ꯊꯕꯛꯇꯨꯗꯤ ꯈꯨꯀꯥꯞꯄꯤꯅ ꯀꯥꯞꯄꯗ ꯂꯣꯏꯔꯕꯅꯤ ꯐꯛꯂꯥꯡꯗ ꯂꯩꯇꯨꯝꯅ ꯊꯣꯝꯕꯒꯨꯝꯕꯅꯤ ꯑꯩꯅ ꯎꯗꯨꯔꯤ ꯃꯥꯏꯕꯤꯁꯦ ꯍꯩꯈ꯭ꯔꯕꯅꯤ ꯃꯤ ꯅꯨꯄꯥ ꯅꯨꯄꯤ ꯁꯦꯝꯕ ꯐꯥꯕ ꯊꯨꯒꯥꯏꯕꯗꯗꯤꯅꯦ ꯃꯥꯒꯤ ꯂꯝꯕꯥꯒ ꯂꯩꯕ ꯖꯥꯠ ꯅꯠꯇꯦ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯃꯛ ꯍꯧꯖꯤꯟꯈꯤ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯅꯨꯄꯥꯗꯨꯅ ꯃꯁꯥꯗ ꯍꯦꯟꯅ ꯅꯨꯡꯁꯤꯅꯕ ꯍꯦꯟꯅ ꯄꯥꯝꯅꯕ ꯂꯨꯅ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯀꯅꯥꯒꯤ ꯑꯔꯩꯕ ꯃꯥꯏꯕꯤ ꯁꯦꯜ ꯊꯥꯗꯗꯨꯅ ꯃꯥꯒꯤ ꯑꯔꯩꯕꯤ ꯊꯥꯛꯇ ꯉꯝꯖꯕꯤ ꯍꯣꯠꯅꯔꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯕꯛ ꯆꯠꯅꯕ ꯊꯣꯛꯂꯛꯄ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯈꯥꯝꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯅꯪ ꯊꯕꯛ ꯆꯠꯇꯧꯔꯕ꯭ꯔꯣ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯕ ꯍꯣꯏ ꯆꯠꯇꯧꯔꯦ ꯅꯨꯄꯤ ꯀꯔꯤ ꯍꯥꯏꯕꯅꯣ ꯅꯪꯅ ꯑꯩ ꯈꯥꯝꯕꯕꯨ ꯅꯅꯥꯎ ꯅꯨꯄꯤ ꯎꯔꯕꯗꯤ ꯑꯃꯨꯛ ꯂꯥꯎꯅꯔꯛꯄ ꯇꯥꯏ ꯀꯩꯅꯣꯗ ꯅꯪ ꯁꯤꯕꯨ ꯃꯥ ꯈꯛꯀꯤ ꯅꯨꯄꯥꯔꯣ ꯑꯩꯒꯤꯗꯤ ꯁꯔꯨꯛ ꯌꯥꯎꯗ꯭ꯔꯕ꯭ꯔꯣ ꯉꯔꯥꯡꯗ ꯂꯥꯛꯄꯤ ꯃꯥꯅ ꯑꯩꯉꯣꯟꯗꯒꯤ ꯂꯣꯏꯅ ꯍꯦꯜꯂꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦ ꯑꯃꯨꯛ ꯊꯣꯔꯛꯂꯒ ꯀꯣꯏꯂꯥꯎ ꯂꯥꯎꯅꯗꯅ ꯈꯠꯅꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯇꯟꯗ꯭ꯔꯣ ꯃꯤꯃꯥꯡꯗꯤ ꯏꯀꯥꯏꯖꯗ꯭ꯔꯣ ꯑꯗꯨꯒꯤ ꯍꯥꯏꯕꯅꯤ ꯍꯣ ꯌꯥꯖꯔꯦ ꯅꯨꯄꯤ ꯂꯣꯟꯕ ꯇꯨꯔꯣꯟꯕ ꯅꯣꯏꯒꯤ ꯋꯥ ꯇꯥꯔꯒ ꯑꯩ ꯄꯪꯊꯅꯤꯡꯗꯦ ꯂꯥꯎ ꯁꯤꯗ ꯐꯨꯔꯤꯠꯇꯨ ꯇꯥꯈꯠꯂꯨ ꯁꯤ ꯑꯩꯅ ꯄꯥꯏꯔꯤꯕ ꯖꯟꯇ꯭ꯔ ꯃꯌꯥꯝꯁꯦ ꯁꯤꯖꯤꯟꯒꯦ ꯅꯪꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯍꯦꯟꯅ ꯆꯥꯎꯈꯠꯅꯕꯅꯤ
ꯑꯗꯨꯅ ꯀꯥꯏꯗꯦ ꯅꯅꯥꯎ ꯅꯨꯄꯤꯅꯁꯨ ꯍꯥꯟꯅ ꯁꯤꯕꯒꯤ ꯃꯌꯥꯝ ꯑꯃ ꯈ꯭ꯋꯥꯡꯁꯤꯗ ꯁꯟ ꯊꯧꯔꯤ ꯊꯨꯕꯒꯨꯝꯅ ꯁꯤꯔꯤꯕꯅꯤ ꯏꯁ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨ ꯑꯩꯗꯤ ꯅꯍꯥꯟꯈꯩꯕꯨ ꯎꯔꯨꯗꯦ ꯏꯁꯦ ꯅꯨꯄꯥ ꯃꯥꯒꯤꯁꯦ ꯑꯝꯇ ꯂꯣꯏ ꯂꯧꯊꯣꯛꯁꯤꯁꯦ ꯑꯩꯒꯤꯁꯦ ꯑꯃꯨꯛ ꯁꯤꯁꯦꯕ ꯑꯩꯒꯤꯁꯤꯅ ꯍꯦꯟꯅ ꯐꯗꯣꯏꯅꯤ ꯁꯦꯜ ꯃꯌꯥꯝ ꯆꯪꯅ ꯁꯦꯝꯍꯟꯈ꯭ꯔ ꯄꯣꯠꯅꯤ ꯇꯥꯟꯖꯥꯗꯨꯗ ꯑꯃꯗꯨꯁꯨ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯅ ꯄꯥꯏꯊꯣꯔꯛꯇꯨꯅ ꯀꯩꯅꯣ ꯇꯧꯔꯤꯗꯣ ꯅꯨꯄꯥ ꯌꯥꯔꯣꯏꯀꯣ ꯏꯁ ꯑꯩꯅ ꯁꯦꯜ ꯆꯪꯅ ꯁꯦꯝꯍꯜꯂꯨꯔꯤꯕ ꯖꯟꯇ꯭ꯔ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯂꯧꯊꯣꯛꯇꯣꯏ ꯇꯧꯔꯗꯅ ꯌꯥꯔꯣꯏ ꯑꯝꯇ ꯌꯥꯝꯗꯅ ꯀꯤꯁꯤꯟꯁꯤꯁꯦ ꯂꯧꯊꯣꯛꯄ ꯌꯥꯔꯣꯏꯕ ꯅꯪꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯃꯌꯥꯝꯁꯦ ꯁꯤꯗꯅ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯗꯥꯎ ꯊꯨꯝ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯆꯠꯊꯣꯛꯑ ꯁ꯭ꯋꯥꯏꯗ ꯁꯦ ꯀꯥꯏꯅꯣ ꯅꯨꯄꯥ ꯑꯩꯒꯤꯁꯦ ꯑꯃꯨꯛ ꯁꯤꯁꯤꯁꯦ ꯀꯩꯅꯣ ꯌꯥꯔꯣꯏ ꯅꯪꯒꯤꯗꯨꯅ ꯀꯌꯥꯝ ꯐꯕꯅꯤꯅ ꯅꯨꯄꯥ ꯁꯣꯝꯗ ꯂꯥꯛꯑꯣ ꯑꯗꯣ ꯑꯗꯨꯝ ꯆꯪꯁꯤꯟꯈꯤꯅꯣꯕ ꯅꯨꯄꯥ ꯁꯣꯝꯗ ꯂꯥꯛꯑꯣ ꯃꯥꯒꯤꯗꯨꯗꯤ ꯅꯍꯥꯟꯗꯒꯤꯁꯨ ꯁꯨꯝ ꯁꯤ ꯂꯩꯔꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩꯒꯤꯁꯦ ꯑꯃꯨꯛ ꯁꯤꯗꯧꯅꯤ ꯂꯥꯛꯑꯣꯁꯦ ꯁꯣꯝꯗ ꯂꯥꯛꯑꯣ ꯑꯩ ꯇꯧꯒꯦꯕ ꯅꯨꯄꯥ ꯑꯩꯅ ꯆꯠꯄ ꯌꯥꯔꯣꯏ ꯑꯩꯒꯤ ꯇꯨꯡꯁꯤꯗ ꯇꯨꯃꯤꯟ ꯂꯦꯞꯄꯣ ꯇꯧꯉꯝꯕꯤ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯕꯤ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯊꯥꯗꯣꯔꯛꯑꯣ ꯅꯪꯅ ꯃꯍꯩ ꯇꯧꯗꯅ ꯐꯥꯔꯤꯕ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯑꯗꯨ ꯑꯅꯝ ꯑꯍꯥ ꯆꯨꯕ ꯀꯣꯛꯅꯅꯕꯅꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯤꯟꯗꯧꯔꯤꯕꯁꯦ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯔꯛꯑꯣ ꯅꯨꯄꯥ ꯅꯪꯁꯨ ꯂꯥꯛꯇ꯭ꯔꯤꯕ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯃꯈꯨꯠ ꯅꯥꯝꯃ ꯄꯥꯏꯗꯨꯅ ꯅꯨꯄꯥꯗꯣ ꯁꯣꯝꯗ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯀꯣꯏꯁꯤꯡꯅꯔꯤ ꯃꯇꯧꯗꯨꯗ ꯁꯥꯎꯅ ꯃꯈꯨꯠꯇꯨ ꯈꯪꯀꯟ ꯀꯟꯊꯣꯛꯂꯒ ꯍꯥꯏꯔꯛꯏ ꯊꯥꯗꯣꯛꯑꯁꯦ ꯀꯣꯛꯀ ꯉꯥꯎ ꯅꯣꯏ ꯑꯝꯇꯒꯤ ꯖꯟꯇ꯭ꯔꯁꯦ ꯑꯩ ꯁꯤꯔꯣꯏ ꯁꯤꯁꯨ ꯂꯣꯏ ꯂꯧꯊꯣꯛ ꯊꯕꯛ ꯉꯥꯛꯇ ꯆꯠꯀꯦ ꯇꯧꯕꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯔꯅꯣꯡꯗ ꯆꯠꯄ ꯐꯪꯗꯦ ꯑꯩꯅ ꯅꯣꯏꯒꯤ ꯀꯩ ꯋꯥꯠꯍꯟꯒꯦ ꯅꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯅꯗ꯭ꯔꯤꯁꯦ ꯐꯩ ꯈꯪꯉꯤ ꯅꯕꯥꯅꯤ ꯌꯥꯝ ꯅꯨꯡꯁꯤꯅꯗ꯭ꯔꯕꯅꯤꯅ ꯑꯩ ꯌꯥꯝ ꯃꯨꯟꯅꯔꯕꯅꯤꯅꯅꯦ ꯅꯕꯥꯅꯤ ꯑꯩ ꯑꯗꯨꯝ ꯃꯨꯟꯅ ꯑꯩꯗꯤ ꯅꯨꯄꯤ ꯑꯃꯃꯨꯛ ꯊꯤꯖꯤꯜꯂꯒ ꯅꯨꯡꯉꯥꯏ ꯂꯩꯊꯣꯛꯀꯦ ꯑꯁꯨꯝꯅ ꯋꯥ ꯃꯊꯪ ꯉꯥꯡꯕꯗ ꯃꯥꯒꯤ ꯃꯄꯨꯛꯅꯤꯡꯗ ꯈꯟꯕ ꯋꯥꯈꯜꯗꯨ ꯚꯥꯞ ꯋꯥꯌꯧꯗ ꯊꯣꯛ ꯃꯆꯤꯟꯗꯒꯤ ꯌꯥꯎꯊꯣꯛꯈꯤꯔꯝꯃꯤ ꯃꯇꯣꯝꯇ ꯇꯨꯃꯤꯟ ꯑꯃꯨꯛ ꯍꯥꯏꯖꯩ ꯀꯩꯅꯣ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯗꯣꯛꯈ꯭ꯔꯤꯁꯤꯅ ꯄꯨꯛꯅꯤꯡꯗ ꯈꯟꯕ ꯋꯥꯈꯜꯗꯨꯕꯨ ꯃꯔꯤ ꯉꯥꯡꯕꯗ ꯑꯁꯦꯡꯕ ꯑꯃꯨꯛ ꯂꯣꯏ ꯌꯥꯎꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯁꯤꯗꯤ ꯑꯅꯤꯁꯤꯅ ꯑꯩꯁꯦ ꯁꯦꯒꯥꯏꯔꯒ ꯃꯆꯦꯠ ꯆꯥꯈꯤꯕ ꯇꯥꯔꯦ ꯑꯩꯗꯤ ꯁꯥꯎꯁꯤꯟꯅꯔꯒ ꯈꯔ ꯊꯨꯅ ꯌꯨꯝꯁꯤꯗꯒꯤ ꯊꯣꯛꯍꯧꯔꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯈꯔ ꯁꯥꯎꯁꯤꯟꯅꯔꯝꯂꯒ ꯖꯟꯇ꯭ꯔꯒ ꯑꯅꯤꯃꯛꯀꯤ ꯑꯝꯇ ꯁꯤꯔꯣꯏ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯂꯪꯊꯣꯛꯂꯝꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩꯗ ꯌꯨꯝꯗꯨꯗꯒꯤ ꯒꯝ ꯊꯣꯛꯈꯤꯔꯝꯃꯤ ꯃꯄꯨꯔꯣꯏꯕꯒꯤ ꯑꯀꯣꯟꯕꯒꯤ ꯋꯥꯗꯨꯗ ꯁꯥꯟꯇꯤꯃꯥꯗꯤ ꯁꯥꯎꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ ꯐꯅꯗꯨꯝ ꯐꯔꯦ ꯍꯣ ꯅꯨꯄꯥ ꯑꯍꯨꯝꯁꯨꯕꯤ ꯏꯅꯥꯎꯗꯣ ꯄꯨꯁꯤꯜꯂꯛꯇꯣꯏ ꯑꯣꯏꯔꯗꯤ ꯈꯔ ꯊꯨꯅ ꯍꯦꯛ ꯄꯨꯁꯤꯟꯕꯤꯔꯛꯑꯣ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯟꯅ ꯍꯦꯛ ꯁꯦꯕꯥ ꯐꯪꯃꯤꯟꯅꯕ ꯍꯥꯏꯗꯨꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯞꯂꯤꯕ ꯕꯤꯃꯣꯂꯥꯗ ꯑꯣꯟꯁꯤꯟ ꯃꯆꯨ ꯄꯩꯁꯤꯜꯂꯝꯗꯨꯅ ꯐꯦꯠ ꯇꯧꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯁꯣꯝꯗꯅ ꯁꯥꯟꯇꯤꯃꯥꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯍꯩꯗ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯂꯩꯍꯧꯏ ꯀꯩꯅꯣ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯝꯃꯤꯁꯤꯕꯣ ꯑꯁ ꯅꯨꯄꯤ ꯑꯅꯤ ꯂꯣꯟꯗꯅ ꯑꯩꯅ ꯃꯥꯒꯤ ꯃꯌꯨꯝꯁꯤꯗ ꯑꯇꯣꯝꯕꯤ ꯑꯣꯏꯗꯅ ꯂꯩꯔꯤꯁꯤꯗ ꯃꯃꯤꯠ ꯉꯥꯎꯕꯒꯤ ꯅꯨꯄꯤꯗ ꯆꯣꯞꯄꯒꯤ ꯍꯧꯅꯕꯤ ꯑꯃꯃꯨꯛ ꯄꯨꯁꯤꯜꯂꯛꯀꯦꯒ ꯈꯜꯂꯤ ꯃꯥꯜꯂꯦ ꯑꯩꯗꯤ ꯊꯋꯥꯏꯁꯦ ꯄ꯭ꯔꯣꯛ ꯆꯥꯛꯑꯦꯍꯦ ꯈꯪꯂꯤꯕ ꯅꯪ ꯄꯨꯁꯤꯜꯂꯣ ꯅꯨꯄꯤꯗꯣ ꯃꯁꯝꯗꯣ ꯈꯨꯗꯥꯡ ꯌꯦꯜꯂꯒ ꯍꯥꯏꯗꯠꯀꯦꯕ ꯑꯃꯁꯤꯅ ꯄꯨꯁꯤꯜꯂꯛꯎ ꯅꯨꯄꯥ ꯀꯥꯏꯅ ꯃꯋꯥꯁꯤ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯂꯒ ꯃꯥꯗꯤ ꯃꯌꯥꯁꯦ ꯀꯥꯊꯣꯛꯇꯅ ꯍꯔꯥꯎꯔꯤꯕ ꯑꯣꯏꯔꯦ ꯑꯩꯗꯤꯅꯦ ꯑꯩ ꯈꯣꯏꯗꯧꯁꯦ ꯁꯧꯒꯠꯂꯦ ꯍꯥꯏꯔꯤꯁꯤꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯃꯈꯣꯡ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯏꯁꯧ ꯂꯥꯡꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ ꯀꯦꯕ ꯉꯁꯤꯁꯨ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗ ꯍꯟꯗꯛꯇ ꯃꯥꯒ ꯅꯧꯅ ꯈꯪꯅꯕ ꯃꯆꯥ ꯌꯥꯎꯗꯕꯒꯤ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯕ ꯃꯧ ꯍꯜꯂꯛꯄꯤ ꯑꯃ ꯃꯥꯒꯤ ꯑꯍꯨꯝꯁꯨꯕꯤ ꯅꯨꯄꯤ ꯑꯣꯏꯅ ꯃꯥꯒꯤ ꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯑꯁ ꯑꯩꯕꯨ ꯑꯇꯣꯞꯄꯗꯤ ꯇꯟꯈ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯇꯥꯕ꯭ꯔꯥ ꯁꯥꯟꯇꯤ ꯕꯤꯃꯣꯂꯥ ꯅꯣꯏꯕꯨ ꯃꯄꯥꯜꯁꯤꯗ ꯑꯝꯇ ꯊꯣꯛꯂꯛꯎꯅꯦ ꯊꯣꯡꯁꯤ ꯌꯥꯎꯅꯦ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯃꯤ ꯅꯣꯏ ꯀꯅꯥꯝ ꯇꯥꯗ꯭ꯔꯣ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯅꯨꯄꯤ ꯑꯅꯤꯗꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯅꯔꯛꯇꯨꯅ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯏ ꯕꯤꯃꯣꯂꯥꯅ ꯀꯩꯅꯣ ꯉꯁꯤꯗꯤ ꯑꯁꯨꯛ ꯌꯥꯝ ꯊꯦꯡꯕꯤꯔꯛꯏꯁꯤꯕꯣ ꯑꯩꯗꯤ ꯉꯥꯏꯕ ꯉꯝꯗꯗꯅ ꯆꯥꯛꯀ ꯂꯣꯏꯅ ꯆꯥꯊꯣꯛꯑꯦ ꯅꯪ ꯁꯔꯨꯛꯇꯣ ꯆꯥꯔꯒ ꯂꯨꯈꯥꯛꯇꯨ ꯑꯗꯨꯝ ꯊꯅꯝꯃꯨ ꯑꯩ ꯉꯝꯗ꯭ꯔꯦ ꯇꯨꯝꯅꯤꯡꯕꯅ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯆꯠꯄ ꯍꯧꯏ ꯉꯥꯏꯈꯣꯅꯤ ꯌꯥꯏꯕꯤ ꯅꯪꯕꯨ ꯃꯤ ꯌꯧꯔꯛꯏꯅꯦ ꯏꯃꯨꯡꯗ ꯑꯝꯇ ꯄꯨꯁꯤꯜꯂꯣ ꯑꯁꯨꯛ ꯊꯦꯡꯉꯀꯥꯟꯁꯤꯗ ꯃꯌꯨꯝꯗ ꯂꯩꯍꯧꯈꯤꯗꯦ ꯍꯥꯏꯗꯗꯅ ꯀꯅꯥꯅꯣ ꯃꯤ ꯃꯌꯨꯝꯁꯤꯗ ꯑꯃꯨꯛ ꯂꯥꯛꯏꯗꯨꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄꯗ ꯃꯀꯣꯛ ꯃꯔꯨ ꯈꯨꯝꯖꯤꯟꯗꯨꯅ ꯀꯦꯕꯒꯤ ꯅꯥꯀꯜꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤꯗꯨ ꯎꯕꯗ ꯂꯋꯥꯏ ꯂꯨꯇꯣꯟꯒꯤ ꯁꯝꯒ ꯆꯞ ꯌꯨꯡꯅ ꯄꯤꯛ ꯂꯥꯎꯈꯤꯗꯨꯅ ꯀꯅꯥꯅꯣ ꯁꯤꯗꯤ ꯅꯨꯄꯤꯅꯤꯅꯦ ꯀꯩꯅꯣ ꯑꯍꯤꯡꯁꯤꯗ ꯅꯨꯄꯥ ꯅꯪꯅ ꯃꯤꯅ ꯆꯨꯝꯂ ꯈꯪꯗꯕ ꯅꯨꯄꯤ ꯑꯃ ꯄꯨꯔꯒ ꯂꯥꯛꯏꯁꯤꯕꯨ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯁꯤꯕꯣ ꯕꯤꯃꯣꯂꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯟꯇꯤꯃꯥꯗꯤ ꯀꯂꯛꯄꯦꯅ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯅ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯅꯨꯄꯥ ꯀꯅꯥꯅꯣ ꯌꯥꯎꯔꯛꯏꯕꯣ ꯏꯅꯥꯎ ꯑꯇꯣꯝꯕꯤ ꯑꯍꯨꯝꯁꯨꯕꯤꯔꯣ ꯂꯥꯛꯑꯣ ꯏꯆꯦꯒ ꯃꯅꯨꯡ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯀꯩꯝ ꯀꯣꯏꯔꯨꯅꯨ ꯅꯌꯨꯝꯃꯛꯅꯦ ꯈꯜꯂꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯞꯂꯤꯕ ꯕꯤꯃꯣꯂꯥꯕꯨ ꯗꯣꯡ ꯊꯦꯡꯒꯥꯏꯔꯝꯗꯨꯅ ꯇꯧꯒꯤ ꯃꯇꯥꯒꯨꯝ ꯆꯦꯜꯂꯛꯂꯤꯕ ꯅꯨꯄꯤꯗꯨ ꯃꯥꯅ ꯃꯅꯦꯝ ꯁꯥꯗꯅ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤꯔꯝꯃꯤ ꯀꯩꯅꯣ ꯅꯨꯄꯥ ꯅꯪ ꯇꯧꯔꯛꯏꯁꯤꯕꯨ ꯅꯪꯕꯨ ꯑꯩ ꯂꯧꯔꯝꯗꯥꯏꯗ ꯑꯩ ꯅꯠꯇꯕ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯝꯇ ꯂꯣꯜꯂꯔꯣꯏ ꯅꯪꯅ ꯑꯔꯣꯏꯕꯅꯤ
ꯏꯆꯦꯁꯤ ꯃꯁꯛ ꯊꯤꯖꯤꯜꯂꯛꯑꯦ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯔꯒ ꯂꯧꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯩꯅꯣ ꯅꯪ ꯇꯧꯔꯛꯏꯁꯤꯕꯣ ꯉꯁꯥꯏꯗꯤ ꯌꯥꯝ ꯆꯥꯏꯅ ꯑꯣ ꯅꯪꯁꯨ ꯍꯧꯖꯤꯛꯇꯤ ꯆꯍꯤ ꯐꯅ ꯂꯩꯁꯤꯜꯂꯛꯑꯕꯅꯤꯅꯅꯦ ꯅꯁꯛꯇꯨ ꯊꯤꯖꯤꯜꯂꯦ ꯁꯤꯗꯩꯗꯤ ꯑꯩ ꯅꯨꯄꯤ ꯑꯝꯇ ꯂꯣꯜꯂꯔꯣꯏ ꯅꯣꯏ ꯑꯅꯤꯅ ꯑꯩ ꯃꯨꯟꯅꯕꯒꯤ ꯈꯠꯅꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯑꯩꯅ ꯅꯅꯥꯎꯁꯦ ꯃꯔꯥꯏꯕꯛꯁꯨ ꯊꯤꯔꯦꯗꯅ ꯂꯧꯁꯤꯟꯕꯤꯔꯛꯂꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯣꯏ ꯑꯍꯨꯝ ꯁꯨꯔꯕꯅꯤꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯋꯥꯁꯥꯗ ꯃꯥꯁꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯍꯥ ꯀꯩꯕ ꯑꯩꯈꯣꯏ ꯍꯨꯝ ꯅꯨꯡꯁꯤꯅꯅ ꯂꯩꯌꯣꯕ ꯑꯩꯈꯣꯏ ꯑꯅꯤꯈꯛ ꯂꯩꯕꯁꯤ ꯐꯥꯎꯕ ꯈꯠꯅꯕꯗ ꯈꯥꯡꯂꯥꯛ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯑꯩ ꯊꯃꯣꯏꯁꯦ ꯆꯥꯛꯏꯗ ꯑꯩ ꯀꯥꯔꯦꯕ ꯃꯩꯈꯨꯒꯁꯦ ꯋꯥ ꯀꯥꯔꯦꯕ ꯀꯔꯤꯅꯨꯡꯒꯤ ꯃꯃꯤꯠ ꯉꯥꯎꯕ ꯅꯨꯄꯥꯗ ꯑꯇꯣꯝꯕꯤ ꯑꯣꯏꯖꯔꯨꯕꯅꯣ ꯍꯧꯖꯤꯛꯇ ꯏꯁꯥꯗ ꯄꯥꯜꯂꯒ ꯈꯪꯉꯦꯕ ꯑꯩ ꯈꯪꯉꯦ ꯍꯥꯏꯁꯤ ꯑꯅꯤ ꯂꯣꯟꯕꯒꯤ ꯑꯇꯣꯝꯕꯤꯗꯒꯤ ꯑꯍꯨꯝ ꯁꯨꯕ ꯄꯨꯁꯤꯜꯂꯛꯄꯗꯒꯤ ꯌꯥꯏꯃꯕꯤ ꯑꯣꯟꯈ꯭ꯔꯕꯀꯣ ꯑꯣ ꯑꯩꯗꯤ ꯄꯦꯟꯈꯤꯗ꯭ꯔꯦꯗ ꯑꯩ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯍꯩ ꯀꯦꯕꯗꯨ ꯅꯨꯄꯤ ꯑꯍꯨꯝ ꯁꯨꯕꯤ ꯑꯃꯃꯨꯛ ꯆꯦꯜꯂꯛꯏ ꯇꯥꯕꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯄꯨꯝꯕ ꯅꯨꯄꯤ ꯌꯦꯡꯕ ꯂꯥꯛꯅꯔꯝꯃꯤ ꯁꯥꯟꯇꯤꯗꯤ ꯑꯍꯨꯝ ꯁꯨꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯃꯥꯅ ꯃꯅꯦꯝ ꯁꯥꯒꯠꯇꯅ ꯑꯃꯨꯛ ꯇꯣꯏꯕ ꯂꯥꯛꯂꯤ ꯃꯌꯥꯝꯗꯨꯒ ꯌꯥ ꯍꯤꯒꯠꯃꯤꯟꯅꯔꯤ ꯀꯩꯁꯨ ꯈꯟꯊ ꯍꯣ ꯑꯗꯨ ꯉꯥꯏꯔꯦ ꯏꯆꯤꯜ ꯏꯅꯥꯎ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯅ ꯍꯦꯛ ꯂꯩꯕ ꯍꯥꯏꯗꯨꯅꯤ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯑꯅꯧꯕꯤ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯤꯅ ꯃꯉꯣꯟꯗ ꯀꯦꯍꯜꯂꯗꯧꯅꯤ ꯁꯦꯟꯗꯣꯏ ꯈꯣꯝꯕꯁꯨ ꯏꯆꯤꯜ ꯏꯅꯥꯎ ꯍꯧꯅꯗꯅ ꯂꯥꯛꯑꯗꯧꯅꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜꯅ ꯑꯣ ꯑꯗꯨ ꯉꯥꯏꯗꯅ ꯁꯥꯟꯇꯤ ꯏꯕꯦꯝꯃ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ ꯅꯆꯤꯟ ꯏꯅꯥꯎ ꯅꯣꯏ ꯑꯍꯨꯝ ꯍꯦꯛ ꯏꯟꯊꯤꯅ ꯂꯩꯃꯤꯟꯅꯔꯣ ꯍꯧꯖꯤꯛꯇꯤ ꯍꯟꯗꯣꯛꯎ ꯌꯥꯕ ꯅꯠꯇ꯭ꯔꯕꯅꯤꯅ ꯏꯍꯦ ꯑꯗꯨ ꯍꯥꯏꯔꯒ ꯌꯥꯏꯃꯗꯨꯗꯤ ꯎꯗꯦꯅꯦ ꯃꯥꯗꯤ ꯀꯔꯣꯝ ꯂꯩꯈ꯭ꯔꯦ ꯈꯪꯗꯦꯗ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯒꯅꯤ ꯉꯁꯤꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗ ꯑꯩꯗꯤ ꯃꯥꯒ ꯌꯦꯡꯕ ꯁꯪꯗ꯭ꯔꯦꯗ ꯏꯆꯦ ꯃꯥꯁꯨ ꯃꯕꯨꯡꯅꯤꯡ ꯍꯦꯛ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯀꯧꯁꯤꯟꯗꯅ ꯅꯣꯏ ꯃꯁꯦꯟ ꯏꯟꯊꯤꯅ ꯂꯩꯃꯤꯟꯅꯧꯀꯣ ꯑꯁꯨꯝꯅ ꯃꯌꯥꯝ ꯆꯠꯅꯈ꯭ꯔ ꯃꯇꯨꯡꯗꯅꯤ ꯕꯤꯃꯣꯂꯥꯗꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯆꯦ ꯁꯥꯟꯇꯤꯅ ꯐꯝꯂꯤꯕꯗꯣꯝꯗ ꯂꯥꯛꯇꯨꯅ ꯇꯨꯃꯤꯟ ꯃꯥꯁꯨ ꯃꯆꯤ ꯑꯃꯗ ꯐꯝꯊꯖꯗꯨꯅ ꯄꯦꯔꯤ ꯍꯥꯏꯔꯛꯏ ꯏꯆꯦ ꯅꯪꯕꯨ ꯑꯩꯈꯣꯏꯅꯤ ꯂꯩꯅ ꯃꯈꯣꯏ ꯅꯨꯄꯥꯁꯤꯅ ꯑꯇꯣꯝꯕꯤ ꯑꯃꯃꯨꯛ ꯄꯨꯁꯤꯜꯂꯛꯏꯁꯦ ꯅꯪꯕꯨ ꯀꯩꯝ ꯈꯟꯗ꯭ꯔꯕ ꯅꯣꯛꯇꯅꯒ ꯂꯩꯔꯤꯗꯣ ꯑꯩꯗꯤ ꯊꯃꯣꯏꯁꯦ ꯀꯥꯔꯦ ꯃꯩꯈꯨ ꯑꯣꯜꯂꯦ ꯆꯥꯛꯇꯤꯛꯑꯦ ꯍꯥꯏꯕꯅꯤ ꯃꯃꯤꯠ ꯌꯥꯝꯕ ꯅꯨꯄꯤꯗ ꯆꯣꯞꯄ ꯅꯨꯄꯥꯗ ꯂꯩꯔꯨꯕꯒꯤ ꯆꯩꯅꯥ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯁꯨꯠꯀ ꯇꯧꯏ ꯃꯇꯧꯗꯨꯗ ꯃꯣꯡ ꯍꯥꯗ ꯍꯥꯏꯔꯛꯏ ꯁꯥꯟꯇꯤꯅ ꯍꯧꯖꯤꯛꯇ ꯆꯩꯅꯥ ꯐꯔꯛꯄ꯭ꯔꯣ ꯊꯃꯣꯏꯗꯣ ꯃꯩꯈꯨꯒ ꯋꯥ ꯀꯥꯗꯅ ꯆꯥꯛꯊꯦꯛꯂꯛꯄ꯭ꯔꯣ ꯅꯪꯅ ꯅꯃꯤꯠ ꯉꯥꯎꯕ ꯅꯨꯄꯤ ꯆꯣꯞꯄ ꯅꯨꯄꯥ ꯍꯥꯏꯔꯤꯁꯦ ꯑꯍꯥꯟꯕꯗꯗꯤ ꯑꯩ ꯈꯛꯀꯤ ꯅꯨꯄꯥꯅꯤ ꯉꯁꯤ ꯑꯍꯨꯝ ꯁꯨꯕꯤꯁꯤꯅ ꯅꯪꯒꯤ ꯃꯈꯥꯗ ꯂꯥꯛꯄꯗ ꯅꯀꯥꯗ ꯌꯦꯠꯂꯤ ꯈꯜꯂꯤꯕꯗꯣ ꯃꯇꯝ ꯑꯃꯗꯗꯤ ꯅꯪꯁꯨ ꯑꯩꯒꯤ ꯏꯀꯥꯗ ꯑꯇꯣꯝꯕꯤ ꯑꯣꯏꯅ ꯌꯦꯠꯂꯝꯂꯤꯕꯁꯤ ꯃꯇꯝꯗꯨꯗ ꯉꯁꯤ ꯅꯪꯅ ꯐꯥꯎꯔꯤꯕ ꯆꯥꯛꯂꯤꯕ ꯑꯗꯨꯒꯨꯝ ꯑꯩꯁꯨ ꯐꯥꯎꯈꯤꯕꯅꯤ ꯑꯗꯨꯕꯨ ꯀꯨꯏꯔꯦ ꯑꯩꯗꯤ ꯃꯨꯠꯈꯤꯕ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯑꯃꯨꯛ ꯆꯩꯔꯥꯁꯦ ꯈꯪꯂꯛꯑꯃꯅꯤꯅꯦ ꯆꯞ ꯃꯥꯟꯅꯩ ꯑꯍꯜ ꯂꯀꯣꯟꯒꯤ ꯋꯥꯅꯤ ꯀꯥꯂꯤꯖꯨꯛꯇ ꯈꯨꯗꯩ ꯀꯪꯗꯦ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤ ꯍꯥꯏꯅꯕꯗꯣ ꯁꯣꯏꯈ꯭ꯔꯕꯗꯤ ꯁꯣꯏꯈ꯭ꯔꯦ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯑꯃꯨꯛ ꯍꯟꯖꯤꯟꯕ ꯌꯥꯔꯔꯣꯏ ꯅꯪꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯏꯪꯅ ꯂꯩꯃꯤꯟꯅꯁꯤ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯂꯣꯟꯅꯕꯤ ꯑꯇꯥꯛ ꯑꯐꯣꯡꯅꯔꯒ ꯂꯩꯀꯥꯏ ꯃꯤꯒꯤ ꯀꯨꯝꯍꯩ ꯑꯣꯏꯅꯅꯕꯅꯤ ꯆꯐꯨ ꯀꯥꯏꯔꯒ ꯀ꯭ꯋꯥꯛꯅ ꯍꯔꯥꯎ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯍꯨꯝ ꯆꯪꯗꯅ ꯆꯐꯨꯁꯦ ꯆꯦꯅ ꯄꯥꯏꯁꯤꯟꯗꯨꯅ ꯏꯃꯨꯡꯁꯦ ꯁꯦꯝꯒꯠꯃꯤꯟꯅꯁꯤ ꯕꯤꯃꯣꯂꯥꯅ ꯍꯣꯏ ꯏꯆꯦ ꯅꯅꯥꯎ ꯋꯥꯈꯜ ꯌꯥꯝꯅ ꯊꯦꯜꯂꯨꯔꯦ ꯏꯁꯥꯗ ꯄꯥꯜꯂꯒꯗ ꯈꯪꯂꯛꯏ ꯆꯩꯅꯥꯁꯦ ꯂꯩꯕꯥꯛ ꯃꯆꯥ ꯃꯤꯒꯤ ꯅꯨꯄꯤ ꯂꯩꯕ ꯅꯨꯄꯥꯗ ꯀꯩꯗꯧꯅꯨꯡꯗ ꯑꯇꯣꯝꯕꯤ ꯑꯣꯏꯒꯦ ꯃꯤꯒꯤ ꯃꯀꯥꯗ ꯌꯦꯠꯀꯦ ꯈꯛ ꯈꯜꯂꯨꯅꯨꯀꯣ ꯑꯩꯅ ꯇꯧꯔꯤꯕ ꯀꯔꯃꯒꯤ ꯃꯍꯩ ꯐꯪꯂꯀꯥꯟꯗ ꯃꯩꯆꯥꯛꯁꯦ ꯈꯪꯂꯛꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯐꯕ ꯂꯝꯕꯤ ꯈꯛꯇꯗ ꯆꯠꯄ ꯑꯣꯏꯔꯁꯤ